ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯟꯗꯥ ꯁꯥꯄꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛꯀꯤ ꯑꯉꯟꯕ ꯃꯇꯝꯅꯤ꯫ ꯀꯣꯔꯣꯡ ꯅꯣꯡꯗꯣꯜ ꯇꯝꯗ꯭ꯔꯤꯀꯥꯟ ꯋꯥꯡꯂꯦꯟ ꯑꯁꯤꯗ ꯄꯦꯅꯨ ꯃꯥꯒꯤ ꯃꯇꯥꯔꯣꯏ ꯂꯩꯅꯝꯕꯤꯒ ꯃꯈꯨꯠꯇ ꯌꯦꯟꯗꯥꯏ ꯊꯟꯅ ꯍꯩꯂꯩ ꯀꯌꯥ ꯄꯨꯗꯨꯅ ꯈꯨꯜ ꯑꯗꯨꯕꯨ ꯀꯣꯜꯂꯤꯕ ꯁꯤꯡꯎ ꯈꯣꯏꯌꯨꯝꯃꯥꯕꯨ ꯊꯧꯅꯤꯖꯕ ꯆꯠꯂꯤ꯫ ꯂꯥꯏꯐꯝ ꯌꯧꯔꯕꯗ ꯇꯔꯦꯟ ꯄꯨꯡꯐꯥꯏꯅ ꯃꯁꯥꯗ ꯈꯤꯛꯇꯣꯛꯂꯕ ꯃꯇꯨꯡ ꯂꯥꯏꯁꯪ ꯀꯥꯗꯨꯅ ꯑꯃꯥꯏꯕꯤ ꯑꯃꯒꯤ ꯃꯇꯦꯡꯅ ꯍꯩꯂꯩ ꯀꯌꯥ ꯑꯗꯨ ꯈꯣꯏꯌꯨꯝꯃꯥꯒꯤ ꯈꯨꯌꯥꯈꯥꯗ ꯀꯠꯂꯤ꯫ ꯑꯃꯨꯛꯁꯨ ꯃꯃꯤꯠ ꯆꯦꯠꯅ ꯎꯏꯁꯤꯟꯖꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯅꯤꯡꯖꯩ꯫ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨ, ꯅꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯑꯐꯕ, ꯃꯁꯛ ꯃꯇꯧ ꯌꯥꯝ ꯐꯖꯕ, ꯑꯩ ꯅꯠꯇꯕꯤ ꯅꯨꯄꯤ ꯑꯃꯠꯇ ꯄꯥꯝꯂꯣꯏꯗꯕ, ꯁꯦꯜꯁꯨ ꯌꯥꯝ ꯄꯥꯏꯕ, ꯂꯧꯒꯁꯦ ꯃꯌꯥꯝ ꯂꯩꯕ, ꯃꯕꯨꯛꯆꯦꯜ ꯌꯥꯝ ꯁꯦꯡꯕ, ꯊꯃꯣꯏ ꯌꯥꯝ ꯆꯥꯎꯕ, ꯑꯩꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯂꯣꯏꯗꯕ, ꯋꯥꯡ ꯆꯥꯎꯕ, ꯔꯥꯁꯤꯁꯨ ꯌꯥꯝ ꯂꯩꯕ, ꯃꯁꯥꯒꯁꯦ ꯌꯥꯝ ꯐꯕ, ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯒꯗꯕ, ꯑꯩ ꯌꯥꯎꯗ꯭ꯔꯕꯗꯤ ꯂꯩꯕ ꯉꯝꯗꯕ, ꯑꯩꯅ ꯁꯤꯈ꯭ꯔꯁꯨ ꯅꯨꯄꯤ ꯊꯤꯔꯣꯏꯗꯕ ꯅꯨꯄꯥ ꯑꯃꯇꯗꯤ ꯄꯤꯕꯤꯌꯨꯕ, ꯃꯥꯕꯨ ꯍꯦꯛ ꯐꯪꯂꯕꯗꯤ ꯑꯩ ꯃꯄꯨꯒꯤ ꯈꯨꯌꯥꯈꯥꯗ ꯑꯊꯣꯏꯕ ꯍꯩꯔꯪ ꯂꯩꯔꯪ ꯑꯃꯨꯛ ꯁꯣꯏꯗꯅ ꯀꯠꯆꯕ ꯂꯥꯛꯀꯦꯕ ꯀꯣ, ꯑꯩꯒꯤ ꯑꯅꯤꯡꯕꯁꯦ ꯑꯃꯨꯛꯇꯗꯤ ꯊꯨꯡꯍꯟꯕꯤꯌꯨꯕ꯫ ꯅꯤꯔꯛꯂꯤꯕ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯑꯄꯥꯝꯕ ꯀꯌꯥ ꯑꯁꯤ ꯇꯥꯔꯒ ꯁꯣꯔꯥꯔꯦꯟꯗ ꯉꯥꯟꯊꯣꯏꯕꯤꯔꯤꯕ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯇꯤ ꯃꯀꯣꯛ ꯍꯦꯛ ꯁꯥꯔꯕꯅꯤ ꯃꯆꯥ ꯃꯁꯨꯁꯤꯡꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ꯫ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯤ ꯁꯤꯕꯣ, ꯅꯠꯇꯦ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯐꯠꯇꯕ ꯍꯥꯏꯗꯣ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕ ꯅꯨꯄꯥ ꯑꯃ ꯄꯤꯌꯨ ꯁꯤꯅꯦꯕ꯫ ꯅꯠꯇꯦ, ꯃꯤ ꯑꯃ ꯑꯣꯏꯔꯕꯗꯤ ꯃꯥꯒꯤ ꯑꯐꯕ ꯃꯒꯨꯟ ꯈꯔ, ꯐꯠꯇꯕ ꯈꯔ ꯂꯩꯕ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥꯅꯤ꯫ ꯂꯥꯏ ꯑꯩꯈꯣꯏ ꯐꯥꯎꯕ ꯅꯨꯄꯤ ꯊꯤꯐꯝ ꯈꯪꯗ꯭ꯔꯦ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ, ꯑꯗꯨꯒ ꯃꯥꯅ ꯐꯕꯗꯒꯤ ꯐꯔꯕ ꯂꯣꯏꯅ ꯐꯕ ꯅꯨꯄꯥ ꯄꯤꯌꯨ ꯀꯥꯏꯅ꯫ ꯑꯁ, ꯂꯥꯏ ꯑꯣꯏꯔꯁꯨ ꯑꯩ ꯀꯣꯛꯁꯤ ꯌꯥꯝ ꯁꯥꯏ꯫ ꯃꯣꯏ ꯃꯌꯥꯝꯒꯤ ꯊꯧꯖꯥꯜ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯉꯥꯛꯇꯒ ꯁꯪꯖꯕ ꯅꯠꯇꯦ꯫ ꯆꯥꯛ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯐꯝ ꯈꯪꯗ꯭ꯔꯕꯅꯤ ꯑꯩꯁꯦ, ꯃꯣꯏ ꯃꯌꯥꯝꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯅꯕ ꯍꯣꯠꯅꯕꯗ ꯍꯥꯏꯗꯨꯅ ꯁꯣꯜꯂꯤꯉꯩ ꯑꯍꯜ ꯑꯣꯏꯔꯕ ꯍꯅꯨꯕ ꯑꯃꯅ ꯑꯃꯨꯛ ꯅꯤꯔꯛꯏ꯫ ꯑꯣ ꯇꯥꯏꯕꯪ ꯃꯄꯨ ꯏꯕꯨꯡꯉꯣ, ꯑꯩꯁꯦ ꯐꯅ ꯀꯨꯏꯅꯕꯨꯗꯤ ꯃꯍꯤꯡꯖꯔꯛꯂꯦ ꯍꯥꯏꯕꯕꯨ ꯁꯤꯕꯗꯤ ꯑꯩ ꯁꯨꯛꯁꯤ ꯍꯦꯛ ꯁꯤꯖꯅꯤꯡꯗꯦ, ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯑꯩꯕꯨ ꯅꯍꯥ ꯈꯖꯤꯛꯇ ꯑꯣꯏꯊꯣꯛꯍꯟꯕꯤꯌꯨꯕ꯫ ꯑꯩꯕꯨ ꯈꯖꯤꯛꯇꯗꯤ ꯄꯨꯟꯁꯤ ꯅꯤꯡꯂꯤꯌꯦ, ꯄꯥꯈꯪꯒꯗꯣ ꯑꯃꯨꯛ ꯑꯣꯏꯔꯒ ꯅꯨꯄꯤ ꯊꯤꯕ ꯌꯥꯔꯒꯗꯤ ꯑꯣꯟꯊꯣꯛ ꯅꯨꯡꯉꯥꯏꯖꯈ꯭ꯔꯅꯤꯗꯀꯣ ꯃꯄꯨ ꯏꯕꯨꯡꯉꯣ꯫ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯁꯤꯝꯁꯨ, ꯆꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯕ ꯃꯀꯂꯥ ꯕ꯭ꯔꯥ ꯕ꯭ꯔꯥ ꯍꯥꯏꯔ ꯃꯥꯅꯁꯨ ꯅꯍꯥ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯔꯤꯅꯦ, ꯑꯗꯨꯒ ꯅꯨꯄꯤꯁꯤꯃꯨꯛ ꯊꯤꯅꯤꯡꯂꯤꯕ꯫ ꯑꯁ ꯀꯔꯤꯅꯣ ꯁꯤꯕꯣ, ꯑꯩꯅꯦ ꯂꯥꯏꯒ ꯑꯃꯠꯇ ꯑꯣꯏꯖꯅꯤꯡꯗ꯭ꯔꯦꯗ ꯑꯩ꯫ ꯅꯨꯄꯥ ꯑꯃꯅ ꯇꯥꯏꯕꯪ ꯃꯄꯨ, ꯑꯩꯕꯨ ꯏꯁꯛ ꯊꯤꯅ ꯄꯣꯛꯄꯤꯔꯝꯂꯤꯕꯁꯤꯕꯨ ꯅꯪꯒꯤ ꯀꯔꯤ ꯄꯦꯟꯗꯕꯅꯅꯣ? ꯑꯩꯒꯤ ꯏꯁꯛ ꯊꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯔꯤꯒꯨꯝꯕ ꯑꯩꯁꯦ ꯅꯨꯄꯤ ꯍꯦꯛ ꯐꯪꯗ꯭ꯔꯕ ꯃꯁꯤꯒꯤ ꯄꯥꯞ ꯄꯨꯝꯕ ꯅꯪꯅ ꯂꯣꯏꯅ ꯄꯨꯒꯗꯧꯅꯤ꯫ ꯑꯩꯕꯨ ꯈꯨꯃꯟ ꯈꯝꯕ ꯃꯥꯟꯕ ꯃꯈꯩ ꯏꯁꯛ ꯐꯖꯍꯟꯕꯤꯔꯝꯗ꯭ꯔꯕꯁꯨ ꯅꯣꯡꯕꯥꯟꯗ ꯑꯣꯏꯔꯕꯁꯨ ꯑꯃꯨꯛꯇꯗꯤ ꯃꯥꯜꯍꯟꯕꯤꯌꯨꯕ꯫ ꯑꯣ, ꯁꯤꯡꯁꯨ ꯁꯤꯡꯅꯕ ꯑꯗꯨꯒ ꯊꯧꯖꯥꯜ ꯑꯃꯨꯛꯁꯨ ꯅꯤꯕ ꯀꯥꯡꯕꯨꯗꯨꯅꯤꯅꯦ ꯁꯤꯅ꯫ ꯍꯣ ꯂꯥꯏ ꯏꯕꯨꯡꯉꯣ, ꯑꯩꯁꯦ ꯏꯆꯥꯅꯨꯄꯤ ꯉꯥꯛꯇ ꯄꯣꯛꯏ, ꯑꯩꯒꯤ ꯁꯥꯒꯩ ꯑꯁꯦ ꯃꯨꯠꯄ ꯇꯥꯔꯦ, ꯌꯥꯔꯒꯗꯤ ꯏꯆꯥ ꯅꯨꯄꯥ ꯑꯝꯇ ꯄꯤꯕꯤꯌꯨ, ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯣꯏꯔꯁꯨ ꯌꯥꯏ꯫ ꯃꯗꯨꯕꯨ ꯍꯦꯛ ꯄꯤꯕꯤꯔꯕꯗꯤ ꯑꯩ ꯂꯥꯏ ꯏꯕꯨꯡꯉꯣꯗ ꯍꯩꯔꯥ ꯃꯌꯥꯝ ꯑꯃ ꯀꯠꯄ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯆꯒꯦ꯫ ꯃꯥꯒꯤ ꯍꯩ ꯔꯥꯁꯤꯗꯤ ꯌꯥꯝ ꯆꯣꯞꯄ ꯂꯥꯏ ꯑꯣꯏꯅꯒ ꯎꯔꯕꯖꯥꯠꯂ ꯃꯥꯅ ꯑꯩꯁꯤꯕꯣ? ꯃꯄꯣꯛꯀꯤ ꯃꯆꯥ ꯄꯤꯕ ꯇꯝꯗ꯭ꯔ ꯃꯥꯅꯁꯨ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯊꯤꯔꯒ ꯅꯨꯄꯥ ꯄꯣꯛꯀꯅꯤ ꯀꯥꯏꯅꯁꯨ ꯈꯜꯂꯤ ꯃꯥꯜꯂꯦꯅꯦ ꯃꯁꯦ꯫ ꯑꯃꯅ ꯑꯃꯨꯛ ꯅꯤꯔꯛꯏ꯫ ꯑꯣ ꯏꯁꯣꯔ ꯏꯕꯨꯡꯉꯣ, ꯏꯆꯥ ꯄꯤꯕ ꯃꯌꯥꯝꯁꯦ ꯑꯩ ꯄꯦꯜꯂꯤ, ꯈꯥꯔꯤ, ꯑꯣꯛꯂꯤ, ꯌꯥꯔꯒꯗꯤ ꯍꯟꯗꯛꯀꯤ ꯑꯉꯥꯡ ꯑꯁꯦ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯍꯟꯕꯤꯌꯨ꯫ ꯑꯩ ꯏꯆꯥ ꯅꯨꯄꯥꯒ ꯇꯁꯦꯡꯅ ꯄꯥꯝꯖꯗ꯭ꯔꯦ, ꯑꯃꯨꯛꯇꯗꯤ ꯆꯥꯟꯕꯤꯗꯨꯅ ꯏꯆꯥ ꯅꯨꯄꯤ ꯑꯃꯇ ꯄꯤꯅꯕꯤꯌꯨ꯫ ꯑꯁ, ꯁꯤꯃꯅ ꯅꯨꯄꯤ ꯄꯤꯌꯨ ꯌꯦꯡꯉꯨ, ꯃꯣꯏ ꯇꯥꯏꯕꯪ ꯃꯤꯁꯤꯡꯁꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯇꯕ ꯄꯣꯠꯁꯛ ꯑꯗꯣ ꯃꯗꯨ ꯈꯛꯇ ꯀꯜꯂꯛꯄꯖꯥꯠꯅꯤꯀꯣ꯫ ꯀꯣꯛꯀ ꯉꯥꯎꯏꯕ ꯑꯩ꯫ ꯅꯣꯡ ꯄꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯁꯅꯥ ꯄꯤꯌꯨ, ꯂꯨꯄꯥ ꯄꯤꯌꯨ, ꯁꯦꯜ ꯄꯤꯌꯨ, ꯏꯋꯥ ꯄꯤꯌꯨ, ꯏꯇꯨ ꯄꯤꯌꯨ, ꯏꯆꯥꯅꯨꯄꯤ ꯄꯤꯌꯨ, ꯏꯆꯥꯅꯨꯄꯥ ꯄꯤꯌꯨ, ꯑꯅꯥꯕ ꯐꯍꯟꯕꯤꯌꯨ ꯍꯥꯏꯗꯅ ꯃꯅꯝ ꯍꯦꯛꯇ ꯅꯤꯔꯛꯀꯅꯤꯕ꯫ ꯃꯁꯤ ꯑꯩꯅ ꯁꯥꯎꯅꯤꯡꯗꯅ ꯉꯁꯤꯅꯦ ꯂꯣꯏꯅ ꯍꯦꯛ ꯄꯤꯊꯣꯛꯀꯅꯤ꯫ ꯐꯩ, ꯅꯣꯏ ꯈꯪꯗꯅ ꯂꯣꯏꯅ ꯍꯦꯛ ꯐꯪꯖꯔꯣ, ꯅꯤꯖꯔꯤꯕ ꯄꯨꯝꯕ ꯂꯣꯏꯅ ꯍꯦꯛ ꯐꯪꯖꯔꯣꯀꯣ꯫ ꯆꯠꯂꯨ, ꯅꯁꯛꯁꯤꯡꯗꯨ ꯌꯦꯡꯅꯤꯡꯗꯦ, ꯑꯩꯅꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯍꯧꯒꯦ, ꯋꯥꯔꯦꯕ ꯑꯩ ꯉꯥꯏꯍꯥꯛꯇ ꯇꯨꯝꯒꯦ꯫
ꯍꯥꯏꯗꯨꯅ ꯊꯧꯖꯥꯟꯕꯤꯔꯕꯗ ꯄꯦꯅꯨ ꯃꯥꯅ ꯅꯤꯖꯈꯤꯕ ꯇꯝꯕ ꯅꯨꯄꯥ ꯑꯗꯨ ꯃꯅꯥꯛ ꯇꯝꯅ ꯆꯥꯅꯅ ꯍꯦꯛ ꯂꯥꯛꯂꯔꯦ꯫ ꯃꯥꯏꯊꯛꯄꯤ ꯅꯤꯡꯉꯣꯜꯅꯤ, ꯆꯔꯥꯡꯅꯕꯤ ꯂꯩꯁꯥꯕꯤꯅꯤ, ꯃꯪꯍꯧꯊꯤꯕꯤ ꯆꯅꯨꯅꯤ꯫ ꯃꯥꯒꯤ ꯅꯤꯡꯖꯒꯗꯧꯕ ꯂꯣꯏꯔꯕꯗ ꯐꯨꯛ ꯍꯦꯛ ꯍꯧꯒꯠꯇꯨꯅ ꯏꯈꯠ ꯈꯠꯄ ꯃꯈꯩ ꯆꯦꯟꯊꯣꯔꯛꯄꯗ ꯄꯥꯔꯤꯗ ꯄꯣꯞ ꯍꯦꯛ ꯊꯦꯡꯖꯤꯜꯂꯤ꯫ ꯄꯥꯔꯤ ꯃꯥꯁꯨ ꯑꯗꯨꯝ ꯇꯧꯅꯤ ꯈꯪꯗꯕꯅ ꯃꯥꯒꯤ ꯃꯇꯥꯎ ꯂꯦꯝꯕꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯗ ꯄꯦꯅꯨꯅ ꯊꯦꯡꯖꯤꯜꯂꯛꯄꯗꯒꯤ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈꯤ꯫ ꯅꯨꯄꯤ ꯃꯥꯒ ꯄꯨꯟꯅ ꯍꯦꯛ ꯇꯨꯁꯤꯟꯃꯤꯟꯅꯩ꯫ ꯑꯁ ꯑꯌꯣꯏꯕ, ꯀꯥꯏꯗ ꯅꯨꯄꯥꯅꯣ ꯁꯤꯅ? ꯃꯤꯒꯤ ꯂꯝꯕꯤ ꯆꯠꯐꯝꯁꯤꯗ ꯑꯗꯨꯝ ꯌꯦꯠꯈ꯭ꯔꯦ꯫ ꯅꯃꯤꯠꯇꯨꯕꯨ ꯅꯈꯣꯡ ꯈꯣꯡꯌꯥꯟꯗ ꯄꯥꯟꯕ꯭ꯔꯣ ꯅꯪꯕꯣ? ꯈꯔ ꯌꯦꯡꯂꯒ ꯆꯠꯄ ꯀꯩꯗꯧꯒꯦ? ꯍꯦ ꯅꯨꯄꯥ, ꯏꯈꯨꯕ, ꯅꯪꯅ ꯑꯃꯨꯛ ꯀꯔꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤꯅꯣ? ꯑꯩꯉꯣꯟꯗ ꯆꯤꯡꯈꯠꯂꯨꯁꯤ꯫ ꯂꯦꯝꯕ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯑꯉꯛꯄ ꯐꯥꯎꯅ ꯌꯦꯡꯂꯝꯂꯒ ꯋꯥꯈꯜ ꯑꯃꯠꯇꯗ ꯄꯦꯅꯨꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯤ꯫ ꯌꯥꯅꯤ, ꯍꯧꯒꯠꯄꯤꯔꯣ ꯏꯆꯦ, ꯑꯩ ꯆꯤꯡꯈꯠꯆꯒꯦ ꯍꯥꯏꯔꯤꯉꯩ ꯄꯥꯔꯤꯅ ꯑꯁ ꯏꯇꯥꯎ ꯂꯦꯝꯕ, ꯅꯪꯁꯨ ꯅꯇꯥꯎ ꯑꯩꯕꯨꯗꯤ ꯃꯇꯦꯡ ꯄꯥꯡꯗꯗꯨꯅ ꯂꯝꯂꯥꯟꯕꯤ ꯃꯥꯒꯤ ꯃꯇꯦꯡ ꯑꯣꯏꯅ ꯄꯥꯡꯕꯅꯦꯕ꯫ ꯅꯨꯄꯤꯅꯤꯕ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯌꯥꯕꯖꯥꯠꯅꯤ ꯇꯥꯎ ꯅꯪꯁꯤꯕꯨ꯫ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯂꯦꯝꯕ ꯋꯥꯈꯜ ꯍꯦꯛ ꯂꯥꯛꯄꯒꯨꯝ ꯄꯦꯅꯨꯒꯤ ꯃꯈꯨꯠ ꯁꯠ ꯊꯥꯗꯣꯛꯂꯒ ꯄꯥꯔꯤꯒꯤ ꯂꯦꯡꯖꯨꯝ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯄꯤꯔꯛꯏ꯫ ꯑꯃꯗꯨꯗꯤ ꯈꯣꯡꯐꯝ ꯐꯥꯎꯕ ꯆꯥꯅ ꯂꯦꯞꯇ꯭ꯔꯤꯉꯩ ꯂꯦꯝꯕꯅ ꯃꯈꯨꯠ ꯊꯥꯗꯣꯔꯛꯄꯗꯨꯗ ꯑꯃꯨꯛꯁꯨ ꯍꯟꯖꯤꯟꯅ ꯇꯨꯁꯤꯜꯂꯤ꯫ ꯑꯁ ꯑꯃꯨꯛꯀꯁꯨ ꯑꯌꯣ, ꯍꯔꯦ ꯅꯤꯡꯒꯣꯡꯁꯤ ꯂꯣꯏꯅ ꯅꯨꯡꯗ ꯌꯩꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦꯕ ꯑꯃꯨꯛ꯫ ꯍꯦ ꯅꯨꯄꯥ ꯁꯛꯊꯤꯕ, ꯅꯪꯅ ꯈꯨꯠ ꯑꯃꯨꯛ ꯊꯥꯗꯣꯔꯛꯏꯗꯨꯅ ꯀꯩꯒꯤꯅꯣ ꯍꯥ? ꯆꯤꯡꯅꯤ ꯍꯥꯏꯅ ꯆꯤꯡꯈꯠꯂꯗꯤ ꯃꯒꯨꯟꯗꯁꯨ ꯂꯩꯍꯜꯂꯝꯒꯦ ꯍꯥꯏꯗꯦꯕ꯫ ꯆꯥꯛ ꯆꯥꯕ ꯇꯪꯈꯥꯏ ꯌꯧꯔꯛꯄꯗ ꯑꯃꯥꯡꯁꯤꯡꯅ ꯆꯦꯜꯂꯦ ꯍꯥꯏꯕ ꯀꯥꯡꯕꯨꯗꯣ ꯁꯣꯏꯅ ꯑꯣꯏꯔꯝꯒꯅꯤ ꯅꯪ ꯑꯃ ꯍꯥꯏꯗꯨꯅ ꯃꯈꯨ ꯁꯧꯅ ꯍꯧꯒꯠꯀꯦ ꯍꯣꯠꯅꯔꯤꯉꯩ ꯂꯩꯅꯝꯕꯤꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯄꯦꯅꯨꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯤꯔꯛꯏ꯫ ꯍꯩꯃ ꯏꯇꯥ ꯄꯦꯅꯨ, ꯇꯨꯁꯤꯜꯂꯤꯔꯣ? ꯁꯤ ꯇꯞꯅ ꯍꯧꯒꯠꯂꯣꯁꯤ꯫ ꯑꯁ ꯅꯐꯅꯦꯛꯀꯥꯗꯣ ꯂꯩꯈꯣꯝ ꯂꯣꯏ ꯇꯩꯔꯦꯁꯤ꯫ ꯑꯩꯅ ꯂꯥꯏꯒꯤ ꯍꯩꯔꯨꯛ ꯍꯩꯔꯥ ꯂꯧꯔꯤꯉꯩꯗ ꯅꯪꯗꯤ ꯍꯦꯛꯇ ꯂꯩꯔꯝꯗꯦ, ꯑꯗꯨꯒ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯇꯨꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯇꯥ ꯂꯩꯅꯝꯕꯤ, ꯑꯩꯁꯨ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯌꯦꯡꯍꯧꯕ ꯐꯪꯉꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯆꯦꯟꯊꯣꯔꯛꯄꯗꯅꯤ ꯃꯁꯤꯒꯤ ꯅꯨꯡ ꯃꯥꯟꯕ ꯃꯍꯥꯟ ꯆꯟꯗꯥꯟ ꯄꯥꯄꯤ ꯃꯆꯥꯁꯤꯡꯁꯤꯅꯅꯦ ꯑꯩꯒꯤ ꯂꯝꯕꯤꯗ ꯂꯦꯞꯁꯤꯜꯂꯝꯕꯗꯒꯤ ꯇꯨꯁꯤꯜꯂꯤꯕ꯫ ꯋꯥꯏꯁꯤ ꯇꯥꯕꯗ ꯇꯨꯃꯤꯟ ꯂꯦꯞꯂꯝꯕ ꯂꯦꯝꯕ ꯃꯥꯒꯤ ꯃꯁꯤꯟ ꯊꯥꯗꯕꯤꯗꯨ ꯍꯧꯔꯛꯏ꯫ ꯀꯔꯤ ꯍꯥꯏꯕ ꯌꯥꯏ ꯍꯥꯏꯅ ꯄꯪꯍꯥꯏ ꯍꯥꯏꯒꯅꯨ꯫ ꯂꯩꯇꯣꯟ ꯁꯔꯨ ꯄꯥꯟꯗꯦ ꯍꯥꯏꯕꯒꯤ प्रमाण ꯅꯪ ꯅꯣꯏꯒꯤ ꯈꯟꯒꯅꯨ ꯏꯕꯦꯝꯃ꯫ ꯅꯃꯤꯠ ꯅꯃꯥꯏ ꯊꯛꯊꯈꯩ ꯅꯨꯄꯥ ꯌꯦꯡꯂꯒ ꯆꯦꯜꯂꯛꯄꯗ ꯆꯨꯝꯅ ꯂꯝꯕꯤ ꯃꯇꯥꯏ ꯆꯠꯆꯕ ꯏꯇꯥꯎꯁꯤꯗ ꯅꯪꯅ ꯊꯣꯝꯖꯤꯜꯂꯛꯂꯒ ꯏꯇꯥꯎꯁꯦ ꯐꯩꯖꯣꯝ ꯄꯨꯝꯌꯥꯠꯀ ꯃꯁꯥ ꯅꯥꯟꯅ ꯁꯦꯠꯂ ꯊꯣꯛꯆꯔꯛꯄꯅꯤ꯫ ꯅꯪ ꯍꯦꯛ ꯐꯔꯛ ꯇꯥꯁꯤꯟꯗꯅ ꯂꯣꯏꯅ ꯃꯣꯠꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯈꯣꯝꯁꯨ ꯂꯣꯏ ꯇꯩꯔꯦ, ꯌꯦꯡꯉꯨꯁꯤ꯫ ꯏꯁ ꯀꯔꯤ? ꯑꯩ ꯈꯛꯇꯔꯣ ꯃꯤꯠ ꯊꯛꯂꯤꯁꯦ? ꯅꯨꯄꯤ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯔꯗꯤ ꯅꯣꯏꯁꯨ ꯈꯔ ꯆꯠꯊꯣꯛꯄ ꯌꯥꯗ꯭ꯔꯣ? ꯅꯃꯤꯠꯇꯣ ꯅꯣꯏꯁꯨ ꯊꯛꯄ꯫ ꯂꯝꯕꯤꯗ ꯀꯔꯤ ꯂꯩ, ꯀꯅꯥ ꯂꯥꯛꯏ, ꯅꯤꯡꯊꯤꯅ ꯌꯦꯡꯗꯨꯅ ꯆꯠꯇꯕ꯫ ꯅꯔꯥꯜꯗꯤ ꯅꯣꯏꯁꯨ ꯂꯩ꯫ ꯏꯔꯥꯜ ꯁꯤꯕ ꯌꯥꯔꯦ ꯀꯥꯏꯅꯒ ꯄꯪꯁꯤ ꯁꯤꯔꯛꯀꯅꯨꯍꯦ꯫ ꯍꯣꯏ ꯏꯕꯦꯝꯃ, ꯅꯪꯅ ꯂꯣꯏ ꯂꯥꯟꯖꯔꯣ꯫ ꯂꯥꯟꯖꯗꯕ ꯏꯇꯥꯎ ꯈꯣꯏꯅꯤ ꯆꯨꯝꯖꯔꯒꯦ꯫ ꯂꯩꯁꯥꯕꯤ ꯀꯣꯟꯁꯤꯟꯅꯗꯨꯅ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯔ ꯈꯠꯅꯕꯒꯤ ꯀꯩꯁꯦ ꯑꯩꯈꯣꯏꯗꯤ ꯏꯖꯠ ꯇꯥꯕ ꯌꯥꯕ ꯅꯨꯄꯥ ꯅꯠꯇꯦ꯫ ꯃꯁꯤ ꯅꯨꯄꯥꯁꯦ ꯃꯆꯤꯟ ꯌꯥꯝ ꯀꯜꯂꯤ꯫ ꯇꯨꯁꯤꯜꯂꯤꯕ ꯑꯃꯁꯤꯅ ꯋꯥ ꯃꯆꯤꯠ ꯑꯃꯐꯥꯎ ꯉꯥꯡꯗꯦ, ꯑꯗꯨꯒ ꯃꯥꯅ ꯆꯕꯦꯠ ꯆꯕꯦꯠ ꯁꯨꯝ ꯉꯥꯡꯉꯤꯅꯦ꯫ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯌꯥꯝ ꯆꯔꯥꯡꯅꯩ, ꯅꯁꯛꯇꯨꯒ ꯌꯥꯝ ꯆꯠꯅꯗꯦ ꯏꯕꯦꯝꯃ꯫ ꯍꯥꯏꯔꯤꯉꯩ ꯄꯥꯔꯤ ꯂꯦꯝꯕꯒꯤ ꯂꯦꯡꯖꯨꯝꯗ ꯄꯥꯏꯗꯨꯅ ꯍꯥꯏ꯫ ꯏꯇꯥꯎ ꯂꯦꯝꯕ, ꯃꯥꯟꯅꯔꯣꯅ ꯌꯥꯔꯦ꯫ ꯑꯩ ꯐꯤꯔꯣꯜꯁꯦ ꯑꯃꯨꯛ ꯍꯣꯡꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏ꯫ ꯌꯨꯝꯗ ꯑꯃꯨꯛ ꯆꯠꯂꯨꯈꯤꯁꯤ ꯂꯥꯛꯑꯣ꯫ ꯂꯥꯞꯄꯁꯨ ꯅꯠꯇꯦ, ꯀꯨꯏꯔꯣꯏꯕ꯫ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯏꯇꯩ ꯇꯩꯔꯒ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯤ꯫ ꯍꯣꯏ ꯏꯇꯥꯎ ꯄꯥꯔꯤ, ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯅꯤꯗꯨ ꯃꯈꯣꯡ ꯌꯥꯡꯅ ꯊꯥꯡꯗꯨꯅ ꯍꯟꯅ ꯌꯦꯡꯂꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯆꯠꯈ꯭ꯔꯕꯗ ꯂꯩꯅꯝꯕꯤ ꯄꯦꯅꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ꯫ ꯏꯇꯥ ꯄꯦꯅꯨ, ꯅꯪꯁꯤꯗꯤ ꯅꯨꯄꯥꯒ ꯆꯞ ꯃꯥꯟꯅꯔꯒ ꯑꯣꯟꯁꯤꯟꯗꯨꯅ ꯍꯦꯛꯇ ꯈꯠꯅꯩꯌꯦꯕ꯫ ꯏꯕꯨꯡ ꯁꯣꯏꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯍꯥꯏꯅ ꯅꯤꯡꯊꯤꯅ ꯍꯥꯏꯔꯝꯂꯕꯗꯤ ꯋꯥ ꯃꯈꯥ ꯇꯥꯟꯅꯗ꯭ꯔꯁꯨ ꯌꯥꯔꯕꯁꯤꯗ ꯅꯪ ꯑꯩ ꯉꯥꯏꯔꯒ ꯄꯨꯂꯞ ꯆꯠꯃꯤꯟꯅꯔꯝꯃꯗꯤ ꯇꯨꯁꯤꯜꯂꯣꯏꯕꯁꯤ꯫ ꯆꯔꯥꯡꯅꯕꯤꯁꯤꯗꯤ ꯍꯩꯃ, ꯀꯩꯅꯣ ꯑꯃꯨꯛ ꯇꯨꯃꯤꯟ ꯁꯨꯝ ꯂꯩꯔꯤꯗꯨꯕꯣ? ꯇꯥꯗ꯭ꯔꯕꯅꯤ ꯅꯪꯕꯨ ꯑꯩꯅ ꯍꯥꯏꯁꯦ? ꯆꯠꯈ꯭ꯔꯤꯕ ꯅꯨꯄꯥꯁꯤꯗ ꯁꯨꯝ ꯌꯦꯡꯉ ꯂꯩꯔꯤꯗꯨꯕꯨ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯕ? ꯍꯥꯏꯗꯅ ꯃꯀꯣꯛ ꯑꯗꯨꯗ ꯊꯣꯛ ꯍꯦꯛ ꯏꯜꯂꯤ꯫ ꯄꯦꯅꯨ ꯋꯥꯈꯜ ꯂꯥꯛꯄꯒꯨꯝꯅ ꯅꯣꯛꯃꯤꯟꯅꯗꯨꯅ ꯍꯥꯏ꯫ ꯅꯠꯇꯦ ꯏꯇꯥ ꯂꯩꯅꯝꯕꯤ, ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯑꯃ ꯄꯥꯔꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯁꯦ, ꯑꯁ ꯍꯣꯏ ꯃꯥ, ꯌꯥꯝ ꯆꯤꯛꯂꯦꯝꯅ ꯐꯖꯩ ꯍꯥꯏꯕꯅꯤ ꯏꯇꯥ ꯅꯪꯕꯣ꯫ ꯑꯩ ꯉꯥꯎꯔꯤ ꯀꯩꯅꯣ ꯃꯥꯒꯤ ꯈꯣꯟꯖꯦꯜꯒꯗꯣ ꯅꯨꯄꯥ ꯈꯨꯃꯥꯟ ꯑꯃ꯫ ꯃꯁꯤ ꯑꯩꯕꯨ ꯍꯦꯛꯇ ꯐꯥꯔꯁꯤꯔꯣ ꯏꯇꯥ ꯂꯩꯅꯝꯕꯤ? ꯑꯩ ꯇꯁꯦꯡꯅ ꯄꯥꯝꯖꯔꯦꯕꯣ ꯍꯧꯖꯤꯛꯀꯤ ꯄꯥꯔꯤꯗꯣ꯫ ꯌꯥꯔꯦ, ꯅꯪꯒꯤ ꯅꯨꯄꯥ ꯎꯕ ꯌꯥꯗꯕꯤꯗꯣ ꯇꯧꯔꯅꯨ꯫ ꯃꯁꯛ ꯈꯔ ꯆꯪꯈꯣꯟꯕ ꯑꯝꯇ ꯎꯕ ꯌꯥꯗꯦ, ꯅꯪꯅ ꯍꯦꯛꯇ ꯉꯥꯎꯁꯤꯜꯂꯤ꯫ ꯍꯧꯖꯤꯛꯀꯤ ꯇꯥ ꯄꯥꯔꯤꯗꯣ ꯑꯆꯝꯕ ꯅꯠꯇꯤꯌꯦ, ꯃꯄꯥꯟ ꯂꯝꯅꯦ, ꯕꯤꯂꯥꯠꯇ ꯂꯥꯏꯔꯤꯛ ꯇꯝꯂꯨꯏ ꯍꯥꯏꯕꯅꯤ꯫ ꯁꯦꯜ ꯄꯥꯏꯕ ꯈꯨꯔꯥꯃꯪꯂꯦꯝꯒꯤ ꯑꯃꯠꯇ ꯄꯣꯛꯆ ꯃꯆꯥꯅꯨꯄꯥꯅꯤ, ꯈꯪꯗ꯭ꯔꯣ ꯅꯪꯕꯣ? ꯑꯗꯨꯒ ꯃꯥꯒꯤ ꯃꯇꯧ ꯂꯦꯝꯕꯗꯣ ꯑꯗꯨꯅ ꯅꯍꯥꯟ ꯃꯈꯩ ꯁꯅꯥ ꯀꯣꯅꯨꯡꯗ
ꯁꯒꯣꯜ ꯍꯟꯖꯕ ꯑꯣꯏꯅ ꯂꯩꯕꯅꯤ꯫ ꯑꯣ ꯑꯩꯗꯤ ꯆꯔꯥꯡꯅꯔꯤꯉꯩ ꯃꯤꯒꯤ ꯋꯥꯔꯤꯒ ꯑꯝꯇ ꯈꯪꯗꯦꯗꯩꯇ ꯂꯩꯅꯝꯃꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯄꯥꯔꯤꯗꯣ ꯑꯩ ꯄꯥꯝꯗꯤ ꯄꯥꯝꯖꯔꯦ ꯍꯦꯛꯇ꯫ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯕ ꯐꯪꯗ꯭ꯔꯁꯨ ꯅꯣꯡꯃ ꯈꯛꯇꯪ ꯑꯣꯏꯔꯁꯨ ꯀꯣꯏꯕ ꯐꯥꯎꯗꯤ ꯌꯥꯕꯅꯤ꯫ ꯑꯗꯩꯗꯤ ꯅꯨꯄꯤ ꯅꯪꯅꯦ ꯁꯥ ꯌꯥꯝꯃꯟꯁꯤꯜꯂꯦ ꯆꯠꯁꯤꯜꯂꯣ ꯌꯨꯝꯗꯝꯗ ꯆꯠꯍꯧꯔꯁꯤ꯫ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯂꯩꯊꯔꯗꯤ ꯑꯇꯣꯞꯄ ꯏꯀꯥꯏꯕ ꯑꯃꯃꯨꯛ ꯅꯪꯂꯅꯤ꯫ ꯅꯃꯤꯠꯇꯣ ꯂꯝꯕꯤꯗ ꯌꯦꯡꯂꯒ ꯆꯠꯂꯨꯁꯤ ꯅꯨꯄꯥ ꯑꯃꯗ ꯑꯃꯨꯛ ꯌꯩꯁꯤꯜꯂꯨꯅꯤ꯫ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯍꯟꯅꯔꯛꯂꯝꯃꯤ꯫ ꯃꯣꯟꯗꯥꯒ ꯑꯔꯣꯏꯕꯤꯗ ꯅꯨꯡꯉꯥꯏꯔꯒ ꯆꯣꯡꯗꯨꯅ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯃꯪꯒꯣꯜꯗ ꯆꯥ ꯊꯛꯇꯨꯅ ꯂꯩꯔꯝꯕꯗꯨ ꯍꯦꯛ ꯊꯦꯡꯅꯕꯗ ꯃꯁꯨ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ, ꯏꯃꯥ ꯆꯥꯗꯣ ꯑꯩꯁꯨ ꯑꯝꯇ ꯊꯛꯀꯦ꯫ ꯑꯩ ꯂꯥꯏ ꯈꯨꯔꯨꯝꯂꯨꯕꯒꯤ ꯍꯩꯔꯨꯛ ꯑꯗꯒꯤ ꯀꯕꯣꯛ ꯈꯔ ꯄꯨꯔꯛꯄꯅꯤ, ꯁꯤꯒ ꯆꯥꯁꯤꯁꯦ ꯍꯥꯏꯗꯨꯅ ꯐꯛ ꯑꯗꯨꯗ ꯁꯠꯐꯝ ꯊꯩ꯫ ꯏꯕꯦꯂꯩꯁꯨ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ, ꯅꯪ ꯆꯠꯈꯤꯕꯒ ꯏꯃꯥꯗꯤ ꯀꯔꯤꯝꯇ ꯈꯪꯍꯧꯗ꯭ꯔꯦ, ꯅꯠꯇꯦ ꯀꯌꯥꯝ ꯉꯟꯅ ꯆꯠꯀꯦ ꯅꯪꯕꯣ? ꯑꯁ ꯑꯩꯅ ꯍꯧꯒꯠꯄꯗ ꯅꯨꯃꯤꯠ ꯐꯥꯎ ꯐꯩꯖꯨꯞ ꯁꯨꯞꯂꯒ ꯇꯨꯝꯃꯤꯗ, ꯄꯨꯡꯃꯝ ꯃꯝꯃꯤ꯫ ꯑꯗꯨꯏꯁꯨ ꯁꯠ ꯏꯔꯨ ꯂꯨꯊꯣꯛꯂꯒ ꯏꯇꯥ ꯂꯩꯅꯝꯕꯤꯒ ꯑꯗꯨꯝ ꯆꯠꯂꯦ꯫ ꯂꯩꯅꯝꯕꯤꯗꯤ ꯀꯗꯥꯏꯗ ꯂꯩꯍꯧꯔꯕ? ꯀꯩꯅꯣ ꯏꯃꯥ, ꯃꯥꯗꯤ ꯃꯌꯨꯝꯗ ꯂꯩꯍꯧꯔꯦ꯫ ꯃꯌꯨꯝꯗ ꯂꯩꯍꯧꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯑꯣ ꯍꯥꯏꯔꯣ? ꯍꯥꯏ ꯁꯨꯝꯅ ꯁꯨꯝ ꯍꯪꯕꯅꯤ, ꯋꯥꯒꯤ ꯋꯥꯅꯤ ꯆꯔꯥꯡꯅꯕꯤꯁꯤꯗꯤ꯫ ꯇꯣꯝꯄꯣꯛ ꯃꯃꯥ ꯃꯆꯥꯒꯤ ꯋꯥꯔꯤ ꯇꯥꯔꯒ ꯂꯩꯃꯥꯏꯗꯒꯤ ꯆꯥꯗꯨ ꯁꯠ ꯂꯧꯈꯠꯇꯨꯅ ꯊꯛꯏ꯫ ꯁꯥꯃꯟꯈꯤꯕꯅ ꯃꯔꯩ ꯄꯣꯛꯂ ꯃꯥꯜꯂꯤ ꯆꯥꯗꯨ ꯐꯨ ꯍꯦꯛ ꯀꯥꯝꯊꯣꯔꯛꯏ꯫ ꯑꯁ ꯍꯔꯤ ꯂꯩ ꯄꯣꯛꯏ, ꯂꯩ ꯃꯩꯅ ꯆꯥꯛꯏ꯫ ꯏꯁ ꯀꯔꯤꯅꯣ ꯆꯥꯁꯤꯕꯣ ꯑꯁꯨꯛ ꯆꯥꯟꯕꯁꯤꯕꯣ? ꯃꯃꯥ ꯅꯪ ꯃꯇꯣꯏꯅꯔ? ꯅꯪꯒꯤꯁꯤ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯣ? ꯍꯦꯔꯥ ꯆꯥ ꯁꯥꯕꯁꯤꯕꯨ ꯀꯣꯛ ꯊꯥꯡꯒꯠꯂꯒ ꯒꯨꯔꯨ ꯒꯨꯔꯨ ꯍꯦꯛ ꯊꯛꯆꯤꯜꯂꯤ, ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯤꯌꯦ꯫ ꯆꯥ ꯁꯥꯕꯅꯕꯨ ꯁꯥꯗ꯭ꯔꯕꯗꯤ ꯀꯔꯤꯅꯣ ꯃꯣꯏ ꯃꯄꯥꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ? ꯆꯥꯗꯨ ꯁꯥꯔꯕꯗꯤ ꯁꯥꯏ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯅꯪ? ꯃꯁꯨ ꯃꯄꯥꯛ ꯅꯥꯏꯗꯕ ꯂꯩꯒꯁꯤ ꯂꯣꯏꯅ ꯄꯣꯛꯏꯅꯦꯁꯦ꯫ ꯍꯦꯔꯥ ꯃꯄꯥ, ꯅꯥꯞ ꯆꯥꯗ ꯋꯥꯒ ꯌꯥꯝ ꯍꯥꯏꯕꯤꯅꯨꯗ꯫ ꯃꯩꯊꯛꯇꯒꯤ ꯊꯥꯡꯊꯔꯛꯇ ꯉꯥꯏꯔꯤꯕ ꯆꯥꯁꯤꯕꯨ ꯁꯥꯏ ꯍꯥꯏꯕ ꯈꯪꯕꯤꯗ꯭ꯔꯕꯗꯤ ꯅꯀꯣꯛꯇꯣ ꯊꯣꯛ ꯍꯦꯛ ꯐꯨꯛꯇꯠꯂꯒꯅꯦ ꯂꯪꯊꯣꯛꯄꯤꯈ꯭ꯔꯣ꯫ ꯀꯩ ꯀꯥꯟꯗꯒꯤ ꯂꯩꯇꯦꯡꯒꯤ ꯑꯣꯏꯅ ꯄꯥꯜꯂꯤꯕ꯭ꯔꯣ? ꯃꯣꯏ ꯃꯄꯥꯒꯤ ꯀꯣꯛꯇꯨꯕꯣ ꯁꯤꯖꯤꯟꯅꯐꯝ ꯈꯪꯗ꯭ꯔꯕꯗꯨꯅꯦ ꯊꯣꯛ ꯂꯪꯊꯣꯛꯄꯤꯈꯣ꯫ ꯃꯃꯥ ꯅꯪ ꯅꯆꯤꯟ ꯀꯟꯃꯜꯂꯤ꯫ ꯑꯩꯅ ꯉꯁꯤ ꯁꯥꯎꯔꯛꯇꯅꯅꯦ ꯅꯪ ꯅꯌꯥ ꯑꯗꯨꯗ ꯆꯥ ꯁꯥꯕꯁꯦ ꯍꯩꯖꯤꯟꯒꯅꯤꯀꯣ ꯅꯪ꯫ ꯀꯔꯤ? ꯃꯣꯏ ꯃꯄꯥꯅ ꯑꯩꯒꯤ ꯌꯥꯗ ꯆꯥ ꯁꯥꯕ ꯍꯩꯖꯤꯜꯂꯒ ꯑꯩꯅ ꯂꯩꯕꯥꯛ ꯈꯣꯠꯇꯨꯅ ꯂꯩꯒꯗ꯭ꯔꯣ? ꯃꯄꯥ ꯅꯪꯁꯨ ꯅꯪꯒꯤ ꯍꯤꯗꯥꯛꯐꯨꯗ ꯃꯣꯔꯣꯛ ꯑꯁꯨꯕ ꯃꯀꯨꯞ ꯍꯥꯞꯆꯤꯟꯒꯦ, ꯑꯗꯩꯗꯤ ꯍꯥꯗꯅ ꯑꯗꯨꯝ ꯁꯤꯖꯈ꯭ꯔꯣ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯃꯁꯤ ꯃꯀꯣꯛ ꯑꯁꯤꯗ ꯐꯠꯇꯕ ꯋꯥꯈꯜ ꯀꯌꯥꯅ ꯈꯜꯂꯤꯅꯤ ꯌꯦꯡꯉꯨꯅꯤ ꯃꯁꯦ꯫ ꯅꯍꯥꯟ ꯃꯈꯩ ꯑꯩꯗꯤ ꯈꯪꯗꯦ, ꯅꯪꯗꯤ ꯑꯩꯒꯤ ꯍꯤꯗꯥꯛꯐꯨꯗ ꯃꯣꯔꯣꯛ ꯃꯀꯨꯞ ꯌꯥꯝ ꯍꯥꯞꯅꯤꯡ ꯂꯩꯔꯝꯃꯤꯖꯥꯠ ꯑꯣꯏꯔꯦꯀꯣ꯫ ꯑꯣ ꯑꯗꯨꯗꯤ ꯑꯩꯁꯨꯅꯦ ꯅꯍꯥꯟꯈꯩ ꯈꯪꯗꯦ, ꯃꯣꯏ ꯃꯄꯥꯗꯤ ꯑꯩꯒꯤ ꯌꯥꯅꯨꯡ ꯑꯁꯤꯗ ꯆꯥ ꯁꯥꯕ ꯌꯥꯝ ꯍꯩꯖꯤꯟꯅꯤꯡꯗꯨꯅ ꯂꯩꯔꯝꯂꯤ ꯋꯥ ꯑꯣꯏꯔꯦꯀꯣ꯫ ꯅꯨꯄꯤ ꯅꯪ ꯃꯤ ꯎꯁꯤꯠꯃꯟꯗꯦ, ꯉꯁꯤꯗꯤ ꯅꯪ ꯑꯩꯅ ꯇꯣꯠꯄ ꯇꯥꯔꯦ꯫ ꯃꯄꯥ ꯅꯪꯁꯨ ꯑꯩꯕꯨ ꯋꯥꯔꯧꯕ ꯌꯥꯗꯦ꯫ ꯉꯁꯤꯗꯤ ꯑꯩꯅ ꯊꯧꯒꯜꯂꯣꯟ ꯈꯔ ꯀꯥꯏꯖꯔꯒ ꯃꯄꯥ ꯅꯪꯕꯨ ꯅꯦꯠꯆꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯅꯤꯗꯨ ꯍꯦꯛꯇ ꯆꯣꯡꯁꯤꯟꯅꯩ꯫ ꯃꯁꯤꯗ ꯄꯦꯅꯨꯅ ꯃꯔꯛ ꯊꯠꯇꯨꯅ ꯈꯥꯝꯂꯛꯏ꯫ ꯑꯁ ꯇꯥꯅꯤꯡꯗꯦ, ꯍꯅꯨꯕ ꯍꯅꯨꯕꯤ ꯅꯣꯏꯅꯤꯃꯛ ꯑꯩꯅ ꯐꯨꯔꯛꯀꯅꯤ ꯉꯁꯤ꯫ ꯑꯁꯨꯛ ꯌꯥꯝ ꯍꯟꯅꯨꯔꯀꯥꯟꯁꯤꯗ ꯃꯌꯨꯝ ꯄꯥꯟꯕ ꯀꯨꯏꯗ꯭ꯔꯤꯕ ꯃꯇꯩ ꯃꯅꯥꯎꯗꯧꯅ ꯅꯣꯏ ꯈꯠꯅꯩꯁꯦ ꯀꯩꯒꯤꯅꯣ ꯍꯥ? ꯅꯣꯏ ꯑꯅꯤ ꯑꯩꯅ ꯂꯨꯍꯣꯡꯊꯣꯛꯄꯤꯌꯨ ꯍꯥꯏꯕ꯭ꯔꯥ ꯉꯁꯤ? ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯌꯥꯝ ꯑꯉꯥꯡ ꯃꯆꯥ ꯁꯥꯔꯤꯁꯦ꯫ ꯏꯕꯦꯂꯩꯅ, ꯏꯕꯦꯝꯃ ꯅꯄꯥꯁꯤ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯦ꯫ ꯏꯃꯥꯒꯤ ꯏꯔꯥꯜꯁꯦ ꯁꯨꯛꯂꯩꯃꯛ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯥꯅ ꯆꯥ ꯁꯥꯕ ꯊꯛꯆꯤꯜꯂꯒ ꯁꯥꯏ ꯍꯥꯏꯗꯅ ꯏꯔꯥꯜ ꯍꯦꯛꯇ ꯁꯤꯔꯤꯕꯁꯦ ꯅꯪꯁꯨ ꯎꯔꯦꯗꯅ꯫ ꯇꯣꯝꯄꯣꯛꯅ, ꯍꯩ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯅꯃꯥꯁꯤ ꯐꯠꯇꯕꯅꯤ, ꯌꯦꯡꯉꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯠꯇꯕꯒꯤ ꯍꯥꯏꯕꯕꯨ ꯅꯄꯥꯒꯤ ꯍꯤꯗꯥꯛꯐꯨꯗ ꯃꯣꯔꯣꯛ ꯃꯀꯨꯞ ꯍꯥꯞꯀꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯅ ꯃꯥ ꯈꯜꯂꯦꯕ, ꯃꯥ ꯈꯜꯂꯦ, ꯑꯁꯨꯃꯥꯏꯅ ꯈꯜꯂꯦꯕ ꯃꯥ꯫ ꯌꯥꯔꯦ ꯑꯅꯤꯃꯛ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯝꯇ꯫ ꯅꯆꯥꯅꯁꯨ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔꯀꯥꯟꯁꯤꯗ ꯅꯣꯏ ꯑꯅꯤꯅ ꯏꯔꯥꯡ ꯌꯥꯝ ꯁꯥꯒꯠꯅꯤꯡꯗꯅ ꯌꯥꯝ ꯈꯠꯅꯅꯤꯡꯉꯤꯁꯦ ꯀꯩꯒꯤꯅꯣꯕ ꯍꯥ? ꯆꯠꯂꯣ ꯅꯁꯛꯁꯤꯡꯗꯣ ꯌꯦꯡꯅꯤꯡꯗꯦ ꯑꯩ, ꯌꯥꯝ ꯂꯦꯝꯅ ꯂꯩꯔꯨꯁꯣ꯫ ꯏꯕꯦꯂꯩꯅ, ꯑꯗꯨꯕꯨ ꯏꯕꯦꯝꯃ ꯅꯄꯥꯁꯦ ꯌꯥꯝ ꯐꯠꯇꯤꯌꯦ, ꯃꯥꯅ ꯐꯔꯒꯕꯨ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯏꯈꯤꯗ꯭ꯔꯣ? ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯅꯃꯥꯁꯤꯁꯨ ꯌꯥꯝ ꯐꯠꯇꯤꯌꯦ, ꯀꯨꯆꯨ ꯁꯦꯡꯗ꯭ꯔꯤꯁꯤ ꯎꯔꯦꯗꯅ, ꯃꯕꯨꯛꯆꯦꯜ ꯁꯦꯡꯗꯕꯅꯤꯅ꯫ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯅꯦ, ꯅꯣꯏꯅꯤꯃꯛ ꯇꯨꯃꯤꯟ ꯂꯩꯔꯣꯕ꯫ ꯅꯨꯄꯤ ꯅꯪꯁꯨꯅꯦ ꯒ꯭ꯌꯥꯟ ꯇꯥꯅ, ꯃꯣꯏ ꯃꯄꯥ ꯁꯤ ꯇꯧꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ ꯑꯗꯨ ꯑꯗꯥ ꯅꯤꯡꯊꯤꯅ ꯍꯥꯏꯗꯦ꯫ ꯑꯗꯒꯤ ꯅꯨꯄꯥ ꯅꯪꯁꯨꯅꯤ, ꯍꯩ ꯃꯃꯥ ꯁꯨꯃꯥꯏꯅ ꯇꯧꯅꯨ, ꯃꯁꯤ ꯄꯥꯝꯗꯦ, ꯁꯨꯝꯗꯧꯁꯤ ꯑꯗꯨ ꯑꯗꯥ ꯍꯥꯏꯗꯦ꯫ ꯅꯣꯏ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯕꯅꯤ, ꯋꯥꯈꯜ ꯇꯥꯕ ꯑꯝꯇ ꯌꯥꯎꯗꯦꯕ꯫ ꯑꯩꯗꯅꯦ ꯃꯁꯤꯒꯤ ꯌꯨꯝꯁꯤꯗ ꯂꯩꯖꯅꯤꯡꯗ꯭ꯔꯦ, ꯌꯨꯝ ꯄꯥꯟꯖꯈ꯭ꯔꯒꯦ ꯑꯩꯗ꯫ ꯑꯣ ꯄꯥꯟꯈ꯭ꯔꯣ, ꯀꯨꯝꯍꯩꯁꯤ ꯌꯥꯎꯅꯤꯡꯗ꯭ꯔꯕꯗꯤ ꯅꯪꯁꯨ ꯅꯌꯨꯝꯗ ꯄꯥꯟꯈ꯭ꯔꯣ꯫ ꯅꯪꯅ ꯅꯌꯨꯝ ꯄꯥꯟꯈ꯭ꯔꯒ ꯑꯩꯗꯤ ꯑꯋꯨꯟꯄꯣꯠ ꯄꯤꯅꯕ ꯁꯦꯜꯒ ꯑꯝꯇ ꯂꯩꯇꯦ, ꯐꯃꯨꯡ ꯑꯅꯤꯗꯒꯤ ꯍꯦꯟꯅ ꯄꯤꯕ ꯉꯝꯂꯣꯏꯀꯣ꯫ ꯄꯤꯔꯨꯅꯨ ꯃꯈꯣꯏ ꯃꯄꯥ, ꯅꯨꯡꯁꯤꯗꯦ ꯃꯁꯦ, ꯏꯆꯥ ꯅꯤꯉꯣꯜꯅꯦꯗꯅ ꯃꯃꯥꯒꯤ ꯃꯤꯆꯪꯒ ꯑꯝꯇ ꯆꯪꯕꯤꯗꯦꯕ꯫
ꯑꯗꯨꯕꯨꯗꯤ ꯃꯃꯥ ꯑꯩꯒꯤ ꯃꯤꯁꯪꯁꯨ ꯃꯥꯅ ꯆꯪꯕꯤꯗꯦꯅꯦ ꯑꯗꯨꯅꯤ ꯃꯄꯥ ꯅꯤꯡꯉꯣꯜ ꯁꯦꯡꯗ꯭ꯔꯥ ꯁꯦꯡꯉꯤ ꯃꯃꯥ ꯅꯪꯒ ꯆꯞ ꯃꯥꯟꯅꯩ ꯍꯥ ꯀꯩꯗꯧꯕ ꯑꯣ ꯅꯆꯥꯅꯨꯄꯤꯁꯦ ꯌꯥꯝ ꯐꯠꯇꯦꯕ ꯑꯣ ꯈꯠꯅꯕ ꯈꯥꯝꯗꯣꯛꯄ ꯑꯩꯕꯨ ꯇꯣꯉꯥꯟ ꯇꯥꯍꯜꯂꯒ ꯃꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯦ ꯑꯃꯨꯛ ꯅꯨꯡꯁꯤꯅꯈꯤꯕꯤ ꯋꯥꯅꯤꯅꯦ ꯁꯤꯗꯕꯨ ꯑꯩꯅ ꯌꯨꯝ ꯄꯥꯟꯈꯤꯗ꯭ꯔꯗꯤꯀꯣ ꯌꯨꯝ ꯄꯥꯟꯒꯦꯕ ꯑꯁꯨꯝꯅ ꯀꯟ ꯍꯦꯛ ꯂꯥꯎꯅꯕꯁꯤꯗ ꯏꯃꯨꯡꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕ ꯁꯅꯥꯇꯣꯝꯕ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯁꯥꯎꯅ ꯃꯪꯒꯣꯜꯗ ꯊꯣꯔꯛꯏ ꯑꯁ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥ ꯐꯥꯎꯕ ꯑꯗꯨꯝ ꯄ꯭ꯔꯨꯡ ꯁꯧꯅ ꯂꯩꯕ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯕꯨ ꯀꯩꯅꯣ ꯅꯠꯇꯦ ꯉꯥꯏꯍꯥꯛꯇ ꯑꯩꯅ ꯇꯨꯝꯖꯕꯁꯤꯗ ꯅꯣꯏ ꯆꯥꯛ ꯌꯦꯜꯂꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯅꯨꯃꯤꯠ ꯐꯥꯎ ꯊꯣꯛꯇ꯭ꯔꯤ ꯅꯣꯏꯅ ꯁ꯭ꯋꯥꯏꯗ ꯀꯣꯏꯂꯥꯎ ꯂꯥꯎꯅꯔꯤꯁꯤ ꯍꯥꯏ ꯃꯖꯥ ꯏꯕꯨꯡꯉꯣ ꯌꯥ ꯇꯥꯕ ꯌꯥꯗ꯭ꯔꯗꯨꯅ ꯂꯦꯡꯈꯠꯄꯤꯔꯛꯂꯕꯣꯏꯀꯣ ꯇꯔꯪ ꯊꯣꯛꯂꯤꯕ ꯀꯣꯔꯧꯍꯟꯕ ꯏꯄꯥꯒꯁꯦ ꯅꯪꯗꯤ ꯍꯩꯅꯧ ꯑꯃꯨꯟꯕ ꯑꯣꯏꯅ ꯎꯔꯕꯣꯏꯀꯣ ꯑꯣ ꯀꯔꯤꯅ ꯁꯦꯕꯥ ꯇꯧꯁꯤꯒꯦ ꯊꯥꯖꯗꯅ ꯏꯕꯨꯡꯉꯣꯅ ꯉꯁꯤ ꯉꯟꯇꯥ ꯍꯧꯒꯠꯄꯤꯔꯛꯄꯁꯤꯗꯤ ꯇꯥꯅꯤꯡꯗ꯭ꯔꯤ ꯌꯥꯔꯦ ꯅꯣꯏ ꯈꯠꯅꯒꯦ ꯍꯥꯏꯔꯁꯨ ꯂꯝꯖꯥꯎꯗ ꯈꯟꯅꯧꯁꯨ ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯒꯦ ꯇꯨꯝꯁꯤꯠ ꯐꯥꯗ꯭ꯔꯤꯕ ꯄꯦꯅꯨꯅ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯪꯃꯁꯨ ꯅꯇꯨꯅꯅꯤ ꯍꯥꯏꯕ ꯑꯣꯏꯔꯗꯤ ꯅꯣꯡ ꯄꯨꯡ ꯍꯦꯛ ꯉꯥꯟꯕꯒ ꯍꯧꯒꯠꯇꯅ ꯃꯁꯤꯗꯩꯁꯤꯗ ꯅꯁꯥꯅ ꯎꯗꯣ ꯇꯛꯄꯨꯋꯣ ꯐꯦꯡꯕꯨ ꯇꯧꯅꯤ ꯅꯪ ꯅꯠꯇ꯭ꯔꯣ ꯏꯆꯦ ꯅꯪꯅ ꯅꯌꯨꯝ ꯄꯥꯟꯈ꯭ꯔꯣꯕ ꯑꯩꯕꯨ ꯁꯨꯝ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯕꯗ ꯅꯪ ꯋꯥꯗ꯭ꯔꯤꯕꯣ ꯅꯊꯧꯗꯣ ꯅꯋꯥ ꯁꯦꯟꯅꯕꯔꯣꯝꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯣꯕ ꯑꯩ ꯁꯦꯟꯅꯕꯤꯔꯅꯨ ꯄꯥꯟꯈ꯭ꯔꯒꯦ ꯈꯟꯖꯕꯅꯦ ꯑꯩꯁꯨ ꯑꯗꯣ ꯑꯩꯅ ꯄꯥꯝꯕ ꯅꯨꯄꯥꯗꯣ ꯐꯪꯗꯕ ꯉꯁꯤꯁꯨ ꯂꯥꯏ ꯈꯨꯔꯨꯝꯂꯨꯔꯤꯁꯦ ꯅꯨꯄꯥ ꯄꯤꯌꯨꯅ ꯅꯤꯖꯔꯨꯏꯅꯦ ꯈꯪꯂꯕ꯭ꯔꯣ ꯏꯁꯣꯔꯗꯨꯅ ꯆꯥꯟꯕꯤꯗꯅ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯑꯝꯇꯪ ꯄꯤꯕꯤꯔꯛꯂꯕꯗꯤ ꯐꯈ꯭ꯔꯅꯤꯗꯀꯣ ꯑꯗꯨꯒ ꯏꯃꯥ ꯄꯥꯕꯁꯤꯁꯨ ꯈꯥꯏꯅꯔꯗꯤ ꯄꯦꯜꯂꯅꯤ ꯈꯠꯁꯨ ꯈꯠꯅꯔꯣꯏ ꯏꯃꯨꯡꯁꯦ ꯁꯥꯟꯇꯤ ꯂꯩꯔꯅꯤ ꯏꯇꯨꯁꯨ ꯋꯥꯔꯣꯏ ꯇꯣꯝꯄꯣꯛꯅ ꯐꯠꯖꯈ꯭ꯔꯦꯗ ꯏꯆꯥ ꯄꯤꯕ ꯑꯃꯈꯛ ꯌꯥꯎꯖꯕꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯀꯌꯥꯗ ꯐꯠꯈꯤꯗ꯭ꯔꯕ ꯃꯆꯥꯅꯤ ꯁꯦ ꯃꯣꯏ ꯃꯄꯥ ꯃꯁꯤꯌꯥ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯈꯪꯂꯝꯂꯕꯗꯤ ꯅꯍꯥꯟꯅ ꯄꯤꯛꯂꯤꯉꯩꯗ ꯄꯦꯠ ꯃꯦꯠꯈꯥꯏꯔꯒ ꯍꯥꯠꯇꯣꯛꯂꯝꯕꯅ ꯐꯕꯅꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯈꯥꯏꯅꯔꯒ ꯅꯨꯡꯉꯥꯏꯅ ꯈꯜꯂꯤꯕ ꯃꯥꯅꯕꯨ ꯃꯆꯥ ꯄꯣꯛꯀꯗ꯭ꯔꯣ ꯃꯥꯁꯨ ꯍꯌꯦꯡ ꯇꯨꯡꯗ ꯃꯥꯒꯨꯝꯕ ꯃꯆꯥ ꯑꯃꯅ ꯄꯥꯏ ꯐꯪꯖꯁꯅꯤ ꯋꯥ ꯉꯥꯡꯂꯨꯅꯨ ꯃꯃꯥ ꯋꯥ ꯉꯥꯡꯂꯣꯏ ꯃꯁꯥꯗ ꯆꯨꯔꯨꯡꯂ ꯃꯇꯝꯗ ꯃꯥꯏꯅ ꯈꯪꯖꯔꯁꯅꯤ ꯅꯠꯇ꯭ꯔ ꯃꯄꯥ ꯑꯩ ꯋꯥ ꯉꯥꯡꯂꯣꯏ ꯑꯧ ꯅꯠꯂꯦ ꯃꯃꯥ ꯑꯁ ꯅꯣꯏꯒꯤ ꯋꯥꯊꯤꯁꯤ ꯇꯥꯕꯗ ꯍꯛꯆꯥꯡꯒ ꯂꯣꯏ ꯆꯣꯛꯊꯔꯛꯏ ꯆꯥꯛ ꯑꯣꯏꯅ ꯊꯣꯡꯖꯧꯔꯒꯦ ꯍꯥꯏꯗꯨꯅ ꯄꯦꯅꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔ ꯃꯇꯨꯡ ꯅꯣꯡꯃ ꯄꯦꯅꯨꯗꯨ ꯃꯥꯒꯤ ꯃꯇꯥ ꯂꯩꯅꯝꯕꯤꯒ ꯄꯥꯠꯇꯒꯤ ꯉꯥ ꯐꯥꯎꯔꯒ ꯃꯌꯨꯝ ꯃꯀꯩ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ ꯅꯣꯡꯍꯧꯅ ꯈꯨꯝꯖꯤꯜꯂꯕ ꯑꯇꯤꯌꯥ ꯃꯕꯨꯛ ꯆꯣꯜꯂ ꯂꯩꯆꯤꯜ ꯃꯥꯁꯨ ꯃꯥꯂꯦꯝ ꯂꯩ ꯃꯇꯝꯅ ꯏꯔꯤꯛ ꯈꯤꯛꯄ ꯍꯧꯔꯛꯂꯤ ꯈꯪꯍꯧꯗꯅ ꯆꯨꯔꯛꯂꯤꯕ ꯅꯣꯡꯂꯛ ꯑꯁꯤꯗ ꯈꯨꯝꯖꯤꯟꯕ ꯂꯣꯏꯍꯧꯗ꯭ꯔꯕ ꯑꯇꯤꯌꯥꯗꯒꯤ ꯐꯥꯖꯤꯟꯕ ꯉꯝꯗ꯭ꯔꯕ ꯀꯣꯔꯧꯒꯤ ꯃꯉꯥꯜꯅ ꯅꯣꯡꯂꯤꯛꯀꯤ ꯃꯁꯛ ꯃꯌꯦꯛ ꯁꯦꯡꯍꯜꯂꯤ ꯅꯤꯡꯊꯤꯔ ꯃꯇꯧ ꯑꯁꯤꯗ ꯅꯨꯄꯤꯖꯥ ꯑꯣꯏꯕꯤ ꯑꯅꯤꯅ ꯃꯀꯣꯛꯇ ꯍꯨꯃꯨ ꯃꯅꯥ ꯑꯃꯃꯝ ꯇꯨꯞꯇꯨꯅ ꯂꯥꯞꯅ ꯆꯦꯜꯂꯛꯂꯤꯕꯗꯨ ꯎꯕꯗ ꯄꯥꯔꯤ ꯅꯣꯛꯃꯤ ꯌꯦꯡꯗꯨꯅ ꯃꯤꯠꯌꯦꯡꯒꯤ ꯍꯣꯡꯂꯨꯗ ꯂꯦꯝꯕꯗ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯂꯦꯝꯕ ꯅꯣꯡ ꯆꯨꯅ ꯅꯨꯡꯁꯥ ꯁꯥꯗꯣꯔꯛꯄ ꯑꯗꯨꯒ ꯅꯣꯡꯂꯤꯛꯀꯤ ꯃꯌꯦꯛ ꯁꯦꯡꯂꯛꯄꯁꯤꯁꯨ ꯐꯖꯩꯀꯣ ꯃꯍꯧꯁꯥꯒꯤ ꯃꯥꯏ ꯈꯨꯠꯁꯦꯝꯁꯦ ꯑꯉꯛꯄꯅꯤ ꯄꯨꯛꯅꯤꯡꯁꯤ ꯏꯪꯊꯍꯜꯂꯤ ꯍꯣꯏ ꯑꯗꯨ ꯏꯇꯥꯎ ꯄꯥꯔꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯍꯥꯏꯕꯗꯗꯤ ꯅꯨꯡꯁꯥ ꯁꯥꯔꯒ ꯅꯣꯡ ꯆꯨꯕꯁꯦ ꯎꯆꯤ ꯃꯄꯥꯝꯅ ꯆꯠꯂꯦ ꯍꯥꯏꯌꯦ ꯆꯨꯝꯃꯤꯔ ꯂꯥꯜꯂꯤꯔꯗꯤ ꯈꯪꯗꯦ ꯑꯩ ꯅꯣꯡꯇ ꯎꯗꯦ ꯎꯆꯤꯅ ꯃꯄꯥꯝꯗ ꯆꯠꯄ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯈꯜꯂꯨꯕ ꯎꯆꯤꯒꯤꯕꯨ ꯃꯄꯥꯝ ꯂꯩꯔꯝꯒꯗ꯭ꯔꯣ ꯑꯁ ꯊꯥꯏꯅꯒꯤ ꯑꯍꯜꯁꯤꯡꯁꯦ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯐꯥꯒꯤ ꯇꯧꯔꯤꯅꯤ ꯀꯥꯏꯅ ꯍꯥꯏꯕ ꯌꯥꯏ ꯈꯪꯗꯦ ꯌꯥꯗꯦ ꯈꯪꯗꯦ ꯄꯪꯍꯥꯏ ꯍꯥꯏꯕꯁꯨ ꯌꯥꯎꯕꯖꯥꯠꯅꯤꯀꯣ ꯑꯁ ꯏꯇꯥꯎ ꯅꯪꯅ ꯅꯆꯤꯟꯁꯦ ꯐꯥꯈꯤꯕꯁꯤꯅ ꯃꯤꯅ ꯑꯃ ꯍꯥꯏ ꯅꯪꯅ ꯑꯃ ꯈꯨꯝꯃꯤ ꯋꯥꯈꯜꯒ ꯂꯣꯏ ꯀꯥꯏꯔꯦ ꯀꯔꯤꯅꯣ ꯏꯇꯥꯎ ꯄꯥꯔꯤ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ ꯊꯥꯏꯅꯗꯤ ꯑꯗꯨꯃꯥꯏ ꯍꯥꯏꯅꯩ ꯍꯥꯏꯌꯦꯃꯤ ꯌꯥꯔꯦ ꯋꯥꯊꯤꯗꯣ ꯀꯩꯅꯣꯝ ꯌꯦꯡꯉꯨ ꯂꯥꯛꯑꯣ ꯑꯥꯗ ꯅꯍꯥꯟꯒꯤ ꯑꯩꯉꯣꯟꯗ ꯊꯦꯡꯖꯤꯟꯕ ꯅꯨꯄꯤꯗꯣ ꯆꯠꯂꯤꯁꯤ ꯌꯦꯡꯉꯣ ꯍꯥ ꯅꯣꯡ ꯊꯨꯞꯄ ꯑꯣꯏꯅ ꯎꯈꯥꯁꯤꯗ ꯂꯦꯞꯄꯁꯤꯗ ꯅꯪꯗꯤ ꯋꯥꯈꯜꯒ ꯁꯥꯒꯠꯂꯤꯖꯥꯠ ꯑꯣꯏꯔꯦ ꯏꯇꯥꯎ ꯅꯪꯁꯦ ꯑꯩꯒꯤ ꯃꯤꯡ ꯂꯦꯝꯕꯁꯤ ꯑꯣꯏꯅ ꯀꯧꯔꯝꯂꯕꯗꯤ ꯄꯛꯆꯒꯗꯧꯅꯤ ꯃꯤꯡ ꯑꯣꯟꯅꯔꯦ ꯑꯩꯈꯣꯏꯒꯤꯁꯦ ꯍꯣꯏ ꯏꯇꯥꯎ ꯂꯦꯝꯕ ꯑꯁꯤ ꯋꯥꯍꯩꯒꯤ ꯏꯇꯥꯎ ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯄꯦꯅꯨ ꯀꯧꯋꯦ ꯍꯥꯏꯗꯥꯏ ꯅꯪꯅ ꯍꯣꯏ ꯀꯧꯕꯅꯤ ꯑꯗꯨꯒ ꯑꯃꯁꯤꯅ ꯂꯩꯅꯝꯕꯤ ꯀꯧꯕꯅꯤ ꯄꯦꯅꯨꯁꯦ ꯃꯁꯛ ꯌꯥꯝꯅ ꯅꯨꯡꯁꯤꯅꯤ ꯏꯇꯥꯎ ꯅꯍꯥꯟꯗꯤ ꯑꯩꯗꯣ ꯇꯨꯁꯤꯟꯕꯒꯤ ꯁꯥꯎꯅꯤꯡꯕꯗ ꯋꯥꯈꯜ ꯀꯩꯝꯇ ꯈꯟꯊꯍꯧꯗ꯭ꯔꯦ ꯌꯨꯝꯗ ꯑꯗꯨꯝ ꯍꯜꯂꯤ ꯍꯣꯏ ꯏꯇꯥꯎ ꯄꯥꯔꯤ ꯄꯦꯅꯨꯁꯦ ꯃꯁꯛꯄꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯑꯗꯣ ꯃꯁꯤ ꯉꯥꯡꯁꯦ ꯑꯣꯟꯊꯣꯛꯅ ꯆꯔꯥꯡꯅꯈ꯭ꯔꯕꯅꯤ ꯑꯃ ꯂꯩꯅꯝꯕꯤ ꯑꯁꯤ ꯌꯦꯡꯉꯨ ꯃꯥꯅ ꯍꯦꯟꯅ ꯃꯁꯛ ꯁꯥꯊꯤꯅ ꯐꯖꯕꯅꯤ ꯏꯪ ꯇꯞꯄꯤꯕ ꯋꯥꯒꯁꯦ ꯌꯥꯝ ꯉꯥꯡꯖꯕ ꯅꯠꯇꯦ ꯑꯣ ꯑꯗꯨꯗꯤ ꯆꯠꯅꯔꯦ ꯀꯩꯅꯣ ꯅꯪꯅ ꯂꯦꯝꯖꯕꯤ ꯂꯩꯅꯝꯕꯤꯁꯤꯒ ꯇꯤꯟꯅꯔꯣ ꯑꯗꯨꯒ ꯑꯩꯅ ꯆꯔꯥꯡꯅꯕꯤ ꯄꯦꯅꯨꯒ ꯇꯤꯟꯅꯔꯒꯦ ꯑꯁ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯣ ꯏꯇꯥꯎ ꯄꯥꯔꯤ ꯂꯥꯏꯔꯤꯛ ꯑꯗꯨꯝ ꯍꯩꯔꯒ ꯅꯀꯣꯛ ꯌꯥꯎꯗ꯭ꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯅꯠꯇꯦ ꯂꯦꯝꯖꯕꯤꯁꯤꯒ ꯅꯪꯒ ꯄꯥꯔꯒ ꯍꯦꯟꯅ ꯄꯛꯆꯔꯣꯏꯗ꯭ꯔꯣ ꯏꯇꯥꯎ ꯂꯦꯝꯕ ꯋꯥ ꯉꯥꯡꯒꯟꯗꯕ ꯑꯩꯅ ꯋꯥ ꯉꯥꯡꯒꯟꯗꯕꯤꯁꯤꯒ ꯂꯣꯏꯅꯔꯗꯤ
wa amta ngangdabida ꯑꯩꯈꯣꯏꯅꯤ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯔꯨꯏ ꯋꯥ ꯉꯥꯡꯒꯟꯕ ꯅꯪꯁꯨ ꯆꯔꯥꯡꯅꯕꯤꯒꯤ ꯄꯨꯜꯂꯗꯤ ꯄꯪꯈꯠꯇ ꯈꯠꯅꯗ ꯂꯣꯏꯔꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅꯤ ꯑꯣꯟꯊꯣꯛꯅꯒꯗꯧꯕ ꯑꯄꯪ ꯍꯣꯏꯅꯤ ꯏꯇꯥꯎ ꯄꯥꯔꯤ ꯅꯪ ꯍꯥꯏꯗꯤ ꯆꯨꯝꯃꯤꯅꯦ ꯑꯩꯅ ꯈꯜꯂꯨꯔꯤꯁꯤ ꯂꯥꯜꯂꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯅ ꯍꯥꯏꯁꯤꯅ ꯐꯗꯣꯏꯅꯤ ꯏꯇꯥꯎ ꯂꯦꯝꯕ ꯅꯪꯕꯨ ꯄꯪꯒꯅꯨ ꯁꯤꯡꯉꯣ ꯑꯗꯨꯗꯤ ꯏꯇꯥꯎ ꯄꯥꯔꯤ ꯋꯥꯔꯤ ꯍꯦꯛꯇ ꯍꯧꯖꯤꯜꯂꯨꯔꯁꯤꯅꯦ ꯍꯥ ꯑꯁꯨꯝ ꯉꯥꯡꯅꯔꯤꯉꯩ ꯁꯣꯝꯗꯅ ꯄꯦꯅꯨ ꯂꯩꯅꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ ꯏꯇꯥ ꯂꯩꯅꯝꯕꯤ ꯈꯨꯔꯥ ꯏꯕꯣꯍꯜꯒꯤ ꯂꯧꯕꯨꯛꯁꯦ ꯎꯀꯥꯏ ꯇꯛꯈꯤꯕꯒꯤ ꯈꯨꯖꯦꯡ ꯌꯧꯕ ꯏꯁꯤꯡꯅ ꯅꯤꯡꯗꯤꯛ ꯂꯥꯎꯅ ꯂꯩꯔꯤꯁꯦ ꯁꯣꯡꯊꯔꯒ ꯌꯥꯝ ꯁꯥꯟꯅꯅꯤꯡꯗ꯭ꯔꯣ ꯑꯁ ꯏꯇꯥ ꯄꯦꯅꯨ ꯌꯥꯝ ꯈꯠꯀꯅꯨ ꯅꯪ ꯃꯤ ꯂꯧ ꯂꯤꯡꯅꯕꯒꯤ ꯅꯤꯡꯊꯤꯅ ꯊꯝꯖꯔꯤꯕ ꯂꯧꯕꯨꯛꯁꯤꯗ ꯅꯣꯡꯁꯨ ꯇꯥꯏ ꯉꯥꯎꯁꯤꯟꯅꯅꯨꯀꯣ ꯇꯜꯂꯤ ꯑꯩ ꯁꯥꯟꯅꯅꯤꯡꯉꯤ ꯅꯪ ꯇꯜꯂꯁꯨ ꯁ꯭ꯋꯥꯏꯗ ꯂꯩꯌꯣ ꯑꯩ ꯁꯥꯟꯅꯔꯨꯒꯦ ꯑꯩ ꯉꯥꯏꯔꯝꯃꯨꯀꯣ ꯇꯨ ꯑꯥꯗ ꯑꯉꯥꯡ ꯃꯌꯥꯝ ꯑꯃꯁꯨ ꯂꯧꯕꯨꯛꯇ ꯆꯦꯜꯂꯤ ꯍꯩꯃꯥ ꯍꯨꯏꯅꯥꯎ ꯀꯨꯇꯨꯕꯤꯁꯤꯁꯨ ꯌꯥꯎꯔꯦ ꯑꯩ ꯆꯠꯂꯤ ꯏꯇꯥ ꯂꯩꯅꯝꯕꯤ ꯅꯪ ꯁ꯭ꯋꯥꯏꯗ ꯉꯥꯏꯌꯨꯀꯣ ꯍꯩꯃꯥ ꯏꯇꯥ ꯄꯦꯅꯨ ꯅꯪꯕꯨ ꯉꯥꯏꯈꯣꯃꯤ ꯑꯁ ꯅꯣꯡ ꯃꯔꯛꯁꯤꯗ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯉꯥꯎꯁꯤꯟꯅꯈ꯭ꯔꯦ ꯄꯦꯅꯨ ꯂꯧꯔꯩꯗꯨꯗ ꯀꯨꯝꯊꯔꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯂꯧꯕꯨꯛꯀꯤ ꯏꯁꯤꯡ ꯑꯗꯨꯗ ꯀꯨꯝꯊꯗꯨꯅ ꯆꯣꯡꯗꯨꯅ ꯅꯣꯡꯂꯛ ꯑꯗꯨꯗ ꯁꯥꯟꯅꯔꯝꯃꯤ ꯑꯣꯏ ꯅꯥꯎꯕ ꯇꯣꯝꯕꯤ ꯌꯨꯍꯦꯟ ꯅꯤꯡꯊꯦꯝ ꯂꯥꯛꯑꯣ ꯁꯤꯗ ꯏꯆꯦꯒ ꯁꯥꯟꯅꯁꯦ ꯀꯨꯇꯨꯕꯤꯗꯨꯁꯨ ꯄꯨꯔꯛꯑꯣ ꯍꯥꯏꯗꯨꯅ ꯄꯦꯅꯨꯅ ꯂꯥꯎꯔꯛꯄ ꯇꯥꯕꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯦꯜꯂꯛꯏ ꯑꯦ ꯅꯤꯡꯊꯦꯝ ꯇꯨ ꯑꯥꯗ ꯏꯆꯦ ꯄꯦꯅꯨꯅꯅꯦ ꯅꯣꯡꯗꯨꯗ ꯁꯥꯟꯅꯩꯁꯦ ꯌꯥꯎꯔꯨꯁꯤ ꯂꯥꯛꯑꯣ ꯍꯦꯅꯥꯎꯕ ꯇꯟꯗ꯭ꯔꯣ ꯍꯣꯔꯦꯟ ꯄꯨꯄꯨ ꯏꯕꯣꯍꯜꯅ ꯆꯩꯔꯛꯑꯗꯤ ꯑꯃꯨꯛ ꯑꯁ ꯇꯣꯝꯕꯤ ꯅꯣꯡꯁꯤꯗꯤ ꯀꯤꯒꯟꯈ꯭ꯔꯦ ꯆꯩꯔꯁꯨ ꯏꯆꯦ ꯄꯦꯅꯨꯗ ꯃꯥꯏ ꯆꯩꯖꯁꯅꯤ ꯂꯥꯛꯑꯣ ꯏꯁꯤꯡꯗ ꯆꯣꯡꯂꯒ ꯁꯥꯟꯅꯔꯨꯁꯦꯕ ꯀꯨꯇꯨꯕꯤ ꯂꯥꯛꯑꯣ ꯅꯪꯁꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯅꯣꯡꯂꯛ ꯑꯗꯨꯗ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯤ ꯃꯇꯧ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯄꯥꯔꯤ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯂꯦꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛꯁꯨ ꯍꯥꯏ ꯏꯇꯥꯎ ꯂꯦꯝꯕ ꯄꯦꯅꯨꯒꯤ ꯃꯇꯧꯁꯦ ꯌꯥꯝ ꯅꯨꯡꯁꯤꯔꯤ ꯏꯆꯝ ꯆꯝꯖꯩ ꯊꯃꯣꯏ ꯁꯦꯡꯕꯁꯨ ꯃꯥꯜꯂꯤ ꯑꯉꯧꯕ ꯁꯦꯕꯥꯡ ꯀꯨꯝꯂꯕꯤ ꯃꯥꯒꯤ ꯊꯃꯣꯏꯁꯦ ꯃꯕꯨꯛꯆꯦꯜ ꯁꯦꯡꯅꯕ ꯀꯅꯥ ꯑꯃꯒꯤ ꯂꯧꯅꯝ ꯂꯥꯡꯒꯊꯣꯛꯈꯤꯅꯤ ꯄꯥꯝꯃꯨꯔꯛꯑꯦ ꯑꯩꯗꯤ ꯑꯁ ꯅꯨꯄꯥ ꯅꯪꯁꯨ ꯃꯤꯔꯝꯗ ꯂꯩꯔꯨꯔꯒ ꯅꯨꯄꯤ ꯐꯖꯕꯤ ꯑꯃꯠꯇꯕꯨ ꯊꯦꯡꯅꯔꯛꯇ꯭ꯔꯕ ꯀꯩꯅꯣ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯂꯩꯔꯥꯡ ꯎꯕꯗ ꯉꯥꯎꯔꯤꯁꯤꯕꯣ ꯃꯤꯔꯝꯒꯤ ꯂꯩꯔꯥꯡ ꯈꯣꯏꯗꯥꯖꯗꯕ ꯈꯣꯏꯃꯨꯅꯤ ꯄꯥꯔꯤ ꯑꯩꯗꯤ ꯑꯣ ꯃꯗꯨ ꯑꯣꯏꯔꯒꯅ ꯇꯥꯟꯖꯥ ꯐꯪꯂꯤꯉꯩꯁꯤꯗ ꯍꯦꯛꯇ ꯍꯧꯖꯤꯜꯂꯁꯤ ꯍꯥꯏꯕ꯭ꯔꯣ ꯑꯦ ꯀꯃꯥꯏꯅ ꯏꯇꯥꯎ ꯄꯥꯔꯤ ꯅꯪꯅ ꯂꯥꯏꯔꯤꯛ ꯍꯩꯕ ꯍꯦꯟꯖꯔꯁꯨ ꯁꯤꯒꯨꯝ ꯀꯥꯟꯗꯗꯤ ꯅꯇꯥ ꯑꯣꯏꯅ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕ ꯍꯦꯜꯂꯛꯀꯅꯤ ꯃꯣꯏꯒꯤ ꯍꯣꯡꯃꯨ ꯃꯅꯥꯁꯦ ꯈꯔ ꯇꯨꯞꯃꯤꯟꯅꯁꯦꯅ ꯍꯦꯛꯇ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯂꯥꯛꯑꯣꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯏꯕꯣꯍꯜꯅ ꯑꯔꯥꯞꯄꯗꯒꯤ ꯂꯧꯔꯛꯂꯝꯃꯤ ꯍꯩ ꯅꯄꯥ ꯌꯥꯅꯕꯤ ꯃꯆꯥꯁꯥ ꯀꯅꯥ ꯀꯅꯥꯅ ꯂꯧꯕꯨꯛꯇ ꯏꯔꯣꯏ ꯁꯥꯒꯩ ꯂꯩꯔꯤꯕꯗꯣ ꯂꯩꯔꯛꯄ ꯉꯁꯤ ꯈꯪꯒꯅꯤ ꯑꯩꯅ ꯁꯦꯜ ꯇꯤꯡꯕ ꯃꯈꯩ ꯃꯤ ꯅꯦꯛꯇꯨꯅ ꯎꯀꯥꯏ ꯇꯛꯍꯜꯂꯒ ꯍꯥꯏꯔꯒ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯆꯦꯜꯂꯛꯄ ꯎꯕꯗ ꯂꯧꯕꯨꯛꯇ ꯁꯥꯟꯅꯔꯝꯕ ꯃꯈꯣꯏ ꯄꯨꯝꯕ ꯀꯥꯏꯗꯨꯅ ꯆꯦꯟꯅꯈꯤ ꯅꯥꯎꯕꯅ ꯑꯦ ꯄꯨꯄꯨ ꯏꯕꯣꯍꯜ ꯂꯥꯛꯑꯦ ꯆꯦꯜꯂꯣ ꯃꯌꯥꯝ ꯃꯁꯤꯗ ꯄꯦꯅꯨꯁꯨ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯇꯨꯅ ꯂꯩꯅꯝꯕꯤꯒꯤ ꯈꯨꯗꯥꯡ ꯇꯥ ꯄꯥꯏꯗꯨꯅ ꯍꯦꯛꯇ ꯆꯦꯜꯂꯤ ꯏꯇꯥ ꯂꯩꯅꯝꯕꯤ ꯆꯩ ꯆꯥꯕ ꯇꯥꯔꯦ ꯂꯥꯛꯑꯣ ꯃꯤ ꯅꯪꯕꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯆꯦꯜꯂꯛꯄꯁꯤꯗ ꯄꯥꯔꯤ ꯂꯦꯝꯕ ꯑꯅꯤꯁꯨ ꯃꯀꯣꯛꯇ ꯃꯈꯨꯠ ꯈꯟꯗꯨꯅ ꯇꯥꯟꯅꯔꯛꯂꯒ ꯍꯥꯏ ꯂꯦꯝꯕꯅ ꯑꯣꯏ ꯂꯩꯅꯝꯕꯤ ꯄꯦꯅꯨ ꯉꯥꯏꯈꯨ ꯅꯣꯏꯒꯤ ꯍꯣꯡꯃꯨ ꯃꯅꯥꯗꯣ ꯑꯩꯈꯣꯏꯁꯨ ꯈꯖꯤꯛꯇ ꯇꯨꯞꯀꯦ ꯇꯨꯞꯃꯤꯟꯅꯁꯦꯕ ꯅꯣꯡ ꯂꯣꯏ ꯆꯣꯠꯂꯤ ꯂꯣ ꯑꯃꯨꯛ ꯊꯨꯡꯕ ꯇꯥꯔꯦ ꯄꯦꯅꯨꯅ ꯍꯣꯏ ꯍꯣꯏ ꯂꯥꯛꯑꯣ ꯇꯨꯞꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯅꯣꯡꯂꯛ ꯑꯗꯨꯗ ꯃꯥꯒꯤ ꯃꯌꯨꯝ ꯌꯧꯅꯕ ꯆꯦꯟꯃꯤꯟꯅꯈꯤ ꯅꯨꯡꯁꯤ ꯁꯌꯧ ꯃꯥꯅ ꯍꯧꯈ꯭ꯔꯕꯗ ꯃꯇꯝ ꯃꯥꯗꯤ ꯑꯁꯨꯝ ꯂꯦꯞꯇ ꯆꯠꯈꯤꯕꯅ ꯉꯁꯤꯗꯤ ꯄꯥꯔꯤ ꯑꯃꯗꯤ ꯄꯦꯅꯨ ꯊꯃꯣꯏ ꯁꯤꯟꯅꯅ ꯅꯨꯡꯁꯤꯅꯔꯛꯂꯝꯃꯤ ꯄꯦꯅꯨ ꯄꯥꯔꯤꯒ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯎꯁꯤꯟꯅꯗꯨꯅ ꯍꯥꯏ ꯇꯥ ꯄꯥꯔꯤ ꯉꯁꯤꯗꯤ ꯑꯩ ꯌꯨꯝꯗ ꯍꯟꯕ ꯉꯝꯃꯔꯣꯏ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯌꯨꯝꯗ ꯍꯟꯗ꯭ꯔꯗꯤ ꯅꯪ ꯀꯥꯏꯗ ꯍꯟꯒꯦ ꯍꯥꯏꯅꯣꯕ ꯑꯁ ꯌꯥꯝ ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯅꯨ ꯅꯨꯄꯥ ꯅꯪꯅꯗꯤ ꯅꯣꯡꯇ ꯍꯥꯏꯕꯤꯔꯛꯇꯦ ꯉꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯩ ꯑꯗꯨꯅ ꯅꯨꯄꯤ ꯑꯩꯅ ꯍꯦꯛꯇ ꯍꯥꯏꯔꯕꯅꯤ ꯄꯦꯅꯨ ꯀꯩꯒꯤꯅꯣꯃꯤ ꯅꯪꯅ ꯌꯨꯝꯗꯁꯨ ꯌꯥꯝ ꯂꯩꯅꯤꯡꯗ꯭ꯔꯤꯕꯗꯨꯕꯣ ꯅꯤꯡꯉꯣꯜꯒꯤ ꯄꯨꯟꯁꯤꯅꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯌꯨꯝ ꯊꯥꯗꯣꯛꯀꯗꯧꯕ ꯂꯩꯔꯦ ꯆꯍꯤꯁꯤꯃꯇꯪꯗꯤ ꯅꯪ ꯌꯨꯝꯗ ꯂꯩꯁꯥꯔꯒ ꯂꯩꯖꯈꯤꯁꯅꯨ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯗꯕꯅꯤ ꯍꯣ ꯇꯜꯂꯦ ꯌꯨꯝꯗ ꯂꯩꯅꯤꯡꯗ꯭ꯔꯦ ꯂꯩꯁꯥꯕꯤ ꯑꯣꯏꯅꯤꯡꯗ꯭ꯔꯦꯕ ꯅꯪꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯂꯩꯖꯔꯒꯦ ꯑꯩ ꯑꯗꯨꯗꯤ ꯋꯥ ꯍꯪꯒꯦ ꯅꯪꯕꯨ ꯃꯧ ꯑꯣꯏꯕ ꯍꯩꯔꯗ꯭ꯔꯣ ꯌꯨꯝ ꯄꯥꯟꯕ ꯌꯨꯝꯕꯥꯂꯣꯟ ꯁꯨꯅ ꯈꯪꯂꯕ꯭ꯔꯕ ꯈꯪꯉꯤ ꯀꯩꯅꯣ ꯆꯥꯛ ꯊꯣꯡꯕ ꯐꯤ ꯁꯨꯕ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯕ ꯂꯣꯏ ꯍꯩꯔꯦ ꯑꯦ ꯌꯨꯝ ꯑꯃ ꯄꯥꯟꯕꯕꯨ ꯃꯗꯨꯅ ꯌꯥꯔꯗ꯭ꯔꯅꯦ ꯑꯁ ꯁꯤ ꯅꯠꯇꯕ ꯑꯇꯩꯗꯨꯅꯅꯦ ꯍꯌꯦꯡ ꯃꯧ ꯑꯣꯏꯔ ꯃꯇꯨꯡ ꯑꯗꯨꯝꯅꯦ ꯃꯔꯥꯏ ꯍꯩꯖꯔꯛꯁꯅꯤ ꯌꯥꯔꯦ ꯉꯁꯤ ꯆꯦꯜꯂꯁꯦꯕ ꯑꯩꯈꯣꯏꯅꯤ ꯀꯣ ꯇꯥ ꯄꯥꯔꯤ ꯍꯩꯃꯥ ꯍꯣꯏ ꯍꯥꯏꯌꯣ ꯁꯤ ꯍꯣꯏ ꯍꯥꯏꯌꯣꯕ ꯁꯤ ꯆꯦꯜꯂꯁꯦ ꯍꯥꯏꯔꯒ ꯄꯥꯔꯤ ꯑꯩꯁꯦ ꯄꯥꯈꯪ ꯄꯨꯟꯁꯤ ꯍꯩꯗꯣꯛꯄ ꯇꯥꯔꯤꯕꯅꯤ ꯉꯁꯤꯁꯤꯕꯣ ꯍꯩꯗꯣꯛꯑꯣ ꯅꯪꯅ ꯁꯨꯝ ꯄꯥꯈꯪ ꯑꯣꯏꯔꯒ ꯂꯩꯕꯁꯦ ꯑꯩ ꯄꯥꯈꯠꯂꯦ ꯅꯨꯄꯤ ꯇꯧꯉꯝꯕꯤ ꯀꯅꯥ ꯑꯃꯅ ꯁꯔꯤꯛ ꯐꯥꯗꯣꯛꯈ꯭ꯔꯣ
ꯑꯩꯇꯅꯤ ꯃꯥꯡꯖꯧꯗꯣꯏꯁꯤ ꯑꯗꯨꯅ ꯀꯣꯛ ꯂꯨꯍꯣꯡꯊꯣꯛꯂꯁꯦꯕ ꯑꯩꯈꯣꯏ ꯑꯅꯤ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥꯒꯤ ꯃꯃꯧ ꯑꯣꯏꯅ ꯄꯦꯅꯣ ꯅꯪꯁꯦ ꯉꯁꯤꯗꯒꯤ ꯄꯥꯔꯤꯒꯤꯅꯤ ꯍꯥꯏꯍꯜꯂꯁꯤꯀꯣ ꯍꯣ ꯑꯗꯨꯅꯤꯗꯅ ꯅꯨꯄꯥ ꯊꯣꯛꯏ ꯑꯗꯨꯕꯨꯗꯤ ꯄꯦꯅꯣ ꯑꯣꯏꯅ ꯈꯣꯏꯗꯥꯖꯕ ꯅꯨꯄꯥꯅꯤꯗꯅ ꯏꯁ ꯍꯣꯏꯅꯦ ꯃꯤꯠꯍꯧꯕꯤ ꯑꯁꯨꯝꯅ ꯄꯦꯅꯣ ꯄꯥꯔꯤꯗ ꯆꯦꯜꯂꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯥ ꯅꯨꯄꯤ ꯆꯦꯜꯂꯦ ꯇꯥꯕꯗ ꯄꯥꯔꯤꯒꯤ ꯑꯄꯣꯛꯄꯤ ꯑꯁꯪꯕꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯏꯁ ꯀꯔꯤꯅꯣꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯅ ꯇꯧꯔꯤꯕꯁꯤꯕꯣ ꯏꯆꯥ ꯃꯇꯣꯝꯇꯅꯦꯗꯅ ꯃꯤꯔꯝꯗ ꯊꯥꯗꯨꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯅꯤꯡꯊꯤꯅ ꯇꯝꯍꯜꯂꯒ ꯃꯥꯒꯤꯅꯦ ꯍꯥꯏꯗꯅ ꯑꯩꯅꯗꯤ ꯁꯣꯝꯗ ꯃꯇꯤꯛ ꯆꯥꯕꯤ ꯏꯃꯧ ꯊꯤꯔꯤ ꯑꯗꯨꯒ ꯃꯥꯅ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯄꯨꯔꯛꯂꯤꯕꯁꯤꯕꯨ ꯏꯁ ꯑꯩꯗꯤꯅꯦ ꯑꯣꯟꯊꯣꯛꯅ ꯄꯦꯟꯈꯤꯗ꯭ꯔꯦꯗꯀꯣ ꯑꯗꯨꯕꯨ ꯃꯤꯒꯤ ꯃꯆꯥꯁꯦ ꯍꯨꯟꯗꯣꯛꯂꯨꯕꯗ ꯌꯥꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯍꯧꯖꯤꯛꯄꯣ ꯄꯥꯝꯗ ꯏꯃꯧ ꯑꯣꯏꯕ ꯇꯥꯕꯅꯤ ꯑꯩ ꯅꯤꯡꯉꯝꯈꯤꯗ꯭ꯔꯦꯗꯀꯣ ꯏꯃꯥ ꯏꯄꯦꯝꯃ ꯅꯣꯔꯣꯛ ꯇꯥꯔꯒꯦ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯪꯕꯤꯅ ꯄꯣꯔꯣꯛ ꯁꯣꯜꯂꯤꯕꯗꯨ ꯇꯥꯔꯒ ꯃꯪꯂꯦꯝꯅ ꯍꯥꯏ ꯍꯩ ꯃꯃꯥ ꯑꯗꯨꯝꯅ ꯆꯤꯟꯇꯥ ꯇꯧꯔꯅꯨ ꯅꯨꯄꯤ ꯃꯌꯨꯝꯒꯁꯨ ꯌꯥꯅꯕ ꯄꯨꯔꯛꯂꯕꯅꯤꯅ ꯊꯨꯅ ꯂꯨꯍꯣꯡꯊꯣꯛꯅꯕ ꯋꯥꯐꯝ ꯈꯟꯅꯈ꯭ꯔꯕꯅꯤ ꯑꯋꯣꯡ ꯑꯋꯣꯟꯒ ꯆꯥꯎꯅ ꯂꯥꯡꯗ꯭ꯔꯕꯁꯨ ꯅꯨꯄꯤ ꯃꯆꯥꯗꯨ ꯈꯛꯇ ꯄꯤꯕꯤꯌꯣꯗꯅ ꯑꯩꯅ ꯍꯥꯏꯔꯝꯂꯕꯅꯤꯀꯣ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ ꯈꯟꯗꯣꯛꯂꯁꯤ ꯏꯃꯧ ꯑꯣꯏꯒꯗꯧꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯃꯁꯛ ꯃꯇꯧꯒꯗꯤ ꯅꯨꯡꯁꯤꯅꯦ ꯈꯪꯗꯦ ꯂꯝꯆꯠꯇꯤ ꯀꯝꯗꯧꯕꯅꯣ ꯍꯣ ꯐꯔꯦꯁꯦ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯩꯅꯦ ꯀꯔꯤꯁꯨ ꯈꯟꯖꯔꯔꯣꯏ ꯑꯗꯨꯕꯨ ꯂꯨꯍꯣꯡꯕ ꯄꯤꯛꯁꯤꯟꯕꯒꯤ ꯋꯥꯗꯤ ꯍꯥꯏꯕꯤꯔꯛꯀꯅꯨꯀꯣ ꯏꯆꯥꯅꯨꯄꯥ ꯃꯇꯣꯝꯇꯅꯤ ꯑꯃꯨꯛꯇꯪ ꯊꯣꯛꯄ ꯂꯨꯍꯣꯡꯕꯅꯤ ꯆꯥꯎꯅ ꯍꯣꯡꯕꯤꯁꯤ ꯏꯆꯥꯒꯤꯗꯤ ꯍꯣꯏꯅꯦ ꯑꯗꯨꯕꯨꯅꯦ ꯀꯥꯟꯅꯗꯕꯗ ꯁꯦꯜ ꯇꯤꯡꯍꯟꯕꯁꯦ ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯗꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯅ ꯈꯔ ꯁꯤꯜ ꯂꯥꯡ ꯑꯩꯕꯨ ꯃꯤꯃꯥꯡꯗꯗꯤ ꯆꯣꯞꯍꯟꯒꯅꯨꯀꯣ ꯐꯅꯤ ꯑꯩ ꯁꯤꯟꯖꯒꯦ ꯃꯧꯗꯣ ꯑꯉꯥꯡꯅꯤ ꯅꯤꯡꯊꯤꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕꯗꯤ ꯌꯥꯅꯤ ꯑꯗꯨꯕꯨꯅꯦ ꯑꯩꯅ ꯅꯤꯡꯖꯕꯗꯨꯗꯤ ꯀꯥꯏꯕꯁꯤꯗ ꯑꯩꯁꯦ ꯊꯋꯥꯏ ꯑꯗꯨꯛ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤꯕ ꯃꯣꯏ ꯄꯥꯕꯨꯡ ꯑꯗꯨꯕꯨ ꯍꯟꯗꯣꯛꯄ ꯌꯥꯕꯗꯤ ꯅꯠꯇꯦꯗꯅ ꯃꯃꯥ ꯀꯥꯟꯅꯗꯕꯗ ꯋꯥꯈꯜ ꯁꯥꯒꯠꯂꯅꯨꯀꯣ ꯅꯈꯣꯏ ꯅꯨꯄꯤꯒꯤ ꯍꯧꯅꯕꯤꯗꯣ ꯇꯧꯅꯨ ꯑꯩ ꯀꯌꯥ ꯄꯥꯝꯗꯦ ꯏꯆꯥꯅ ꯄꯥꯝꯖꯕꯅꯤ ꯍꯥꯏꯗꯅ ꯍꯦꯛ ꯈꯟꯗꯣꯛꯄ ꯍꯥꯏꯗꯨꯅꯤ ꯃꯣꯏ ꯄꯥꯕꯨꯡ ꯍꯧꯖꯤꯛꯄꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯔꯤ ꯑꯁꯨꯝ ꯇꯧꯅ ꯄꯦꯅꯣ ꯑꯃꯗꯤ ꯄꯥꯔꯤ ꯑꯍꯜ ꯂꯃꯟꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯗꯨꯅꯁꯨ ꯍꯩꯅꯈꯤꯕ ꯊꯥꯗꯣꯛꯄ ꯉꯝꯗꯕꯒꯨꯝ ꯄꯦꯅꯣ ꯃꯧ ꯑꯣꯏꯔꯕ ꯃꯇꯨꯡꯗꯁꯨ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝ ꯃꯥꯒꯤ ꯆꯔꯥꯡꯅꯕꯗꯨꯗꯤ ꯊꯥꯗꯣꯛꯂꯝꯗꯦ ꯃꯧ ꯑꯅꯧꯕꯤꯅꯤ ꯍꯥꯏꯕꯒꯤ ꯂꯤꯔꯤ ꯈꯣꯏꯔꯤꯕ ꯃꯅꯦꯝ ꯃꯀꯨꯗ ꯊꯧꯒꯜꯂꯣꯟ ꯎꯠꯄ ꯍꯩꯔꯝꯗꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯥꯅ ꯃꯌꯨꯝꯗ ꯇꯧꯔꯛꯄꯒꯨꯝ ꯃꯃꯥ ꯁꯛꯄꯤ ꯃꯅꯦꯝꯕꯨ ꯍꯧꯗꯣꯛꯏ ꯍꯣꯏ ꯏꯃꯥ ꯑꯁ ꯍꯧꯒꯠꯂꯣꯗ ꯏꯇꯣꯝꯇ ꯂꯩꯕ ꯇꯜꯂꯦꯃꯤ ꯅꯆꯥꯅꯨꯄꯥꯁꯤꯁꯨ ꯍꯧꯒꯠꯂꯨ ꯌꯥꯗꯦ ꯑꯩꯕꯨ ꯀꯩꯗꯧꯔꯒ ꯂꯩꯌꯨ ꯍꯥꯏꯅꯣ ꯆꯥꯛꯁꯨ ꯍꯧꯖꯤꯛꯇꯒꯤ ꯊꯣꯡꯉꯗꯤ ꯍꯣꯔꯦꯟ ꯆꯥꯕꯗ ꯎꯟꯃꯨꯛ ꯏꯪꯂꯅꯤ ꯑꯗꯨꯅ ꯊꯣꯡꯗꯕꯅꯦꯕ ꯁꯦ ꯆꯥ ꯊꯛꯃꯤꯟꯅꯔꯨꯁꯤ ꯍꯧꯒꯠꯂꯣꯕ ꯏꯃꯥ ꯍꯧꯒꯠꯂꯣ ꯍꯥꯏꯔꯒ ꯑꯁꯪꯕꯤ ꯃꯀꯣꯛ ꯄꯥꯏꯗꯦꯗ ꯈꯥꯛꯂꯤ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯗ ꯃꯃꯧꯒꯤ ꯇꯨꯡꯂꯝꯆꯠ ꯃꯤꯠꯃꯥꯡꯗ ꯂꯣꯏꯅ ꯍꯦꯛ ꯎꯕꯒꯨꯝꯃꯤ ꯄꯤꯁꯨꯝ ꯁꯨꯛꯆꯤꯟꯗꯨꯅ ꯍꯧꯒꯠꯂꯛꯂꯒ ꯇꯞꯅ ꯍꯥꯏ ꯏꯃꯧ ꯏꯕꯦꯝꯃ ꯏꯃꯥꯁꯦ ꯀꯣꯛ ꯈꯖꯤꯛ ꯆꯤꯛꯑꯦꯗꯅ ꯉꯔꯥꯡ ꯑꯩꯕꯨ ꯅꯪꯉꯣꯟꯗ ꯍꯥꯏꯔꯝꯕ ꯅꯠꯇꯕ꯭ꯔꯣ ꯏꯁꯥꯁꯤ ꯉꯝꯂꯕꯗꯤ ꯏꯃꯥꯁꯨ ꯉꯁꯥꯏꯅ ꯍꯧꯒꯠꯂꯛꯂꯅꯤꯅꯦ ꯑꯣꯟꯊꯣꯛꯅ ꯆꯔꯥꯡꯅꯈ꯭ꯔꯦꯗꯀꯣ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯁꯦ ꯏꯃꯥ ꯀꯣꯛ ꯆꯤꯛꯄꯗꯨ ꯐꯅꯕ ꯑꯩ ꯅꯝꯕꯤꯒꯦꯁꯤ ꯀꯣꯛꯁꯦ ꯅꯝꯕꯤꯒꯦꯕ ꯅꯀꯣꯛꯇꯣ ꯑꯩꯅ ꯄꯥꯏꯊꯠꯄꯗ ꯀꯣꯛ ꯆꯤꯛꯄꯒ ꯂꯣꯏ ꯃꯥꯡꯈ꯭ꯔꯗꯧꯅꯤ ꯌꯦꯡꯕ ꯑꯩ ꯇꯧꯒꯦꯕ ꯍꯥꯏꯔꯒ ꯁꯠ ꯆꯪꯁꯤꯟꯗꯨꯅ ꯃꯅꯦꯝꯒꯤ ꯃꯀꯣꯛꯇ ꯃꯊꯣꯡ ꯈꯪꯗ ꯇꯥꯞ ꯍꯦꯛꯇ ꯃꯦꯠꯂꯤ ꯏꯁ ꯍꯔꯦ ꯀꯔꯤꯅꯣꯅꯦ ꯁꯝ ꯐꯣꯏꯔꯤꯅꯦꯍꯦ ꯅꯪꯕꯣ ꯑꯌꯣ ꯏꯁ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯤꯅꯦꯍꯦ ꯀꯩꯅꯣ ꯏꯃꯥ ꯀꯣꯛ ꯆꯤꯛꯑꯦ ꯍꯥꯏꯗꯨꯗꯤ ꯌꯥꯔꯦ ꯑꯩꯅꯦ ꯀꯣꯛ ꯆꯤꯛꯄꯒ ꯂꯣꯏꯅ ꯐꯔꯦ ꯆꯤꯛꯂꯝꯂꯕꯁꯨ ꯑꯩ ꯀꯔꯤꯝꯇ ꯍꯥꯏꯖꯔꯔꯣꯏ ꯇꯨꯃꯤꯟ ꯁꯨꯝ ꯂꯩꯖꯔꯒꯦ ꯑꯗꯣ ꯅꯪ ꯄꯥꯕꯨꯡꯗꯤ ꯆꯥꯒ ꯄꯤꯊꯛꯈ꯭ꯔꯕ꯭ꯔꯣ ꯍꯣꯏ ꯃꯥꯗꯤ ꯉꯁꯥꯏꯅ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯀꯥꯟꯗ ꯊꯛꯈ꯭ꯔꯦꯗ ꯏꯃꯥ ꯑꯗꯨꯒ ꯑꯁ꯭ꯋꯥꯏꯐꯥꯎ ꯆꯠꯂꯨꯅꯦꯅ ꯊꯣꯛꯈ꯭ꯔꯦ ꯉꯁꯥꯏꯗꯒꯤ ꯏꯇꯣꯝꯇ ꯂꯩꯕꯗ ꯂꯩꯐꯝ ꯈꯪꯗ꯭ꯔꯕꯅꯤ ꯏꯃꯥ ꯏꯁꯦ ꯏꯕꯦꯝꯃ ꯅꯪꯕꯨ ꯅꯪꯒꯤ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯁꯨ ꯌꯥꯗ꯭ꯔꯣ ꯑꯗꯨꯗꯤ ꯑꯁ ꯑꯗꯨꯅ ꯍꯦꯟꯅ ꯇꯟꯖꯈ꯭ꯔꯦꯗ ꯏꯃꯥ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯌꯥꯝ ꯀꯦꯁꯤꯟꯅꯩ ꯍꯩꯅꯗꯤꯌꯦ ꯑꯩꯗꯤ ꯈꯨꯠꯇꯒꯁꯦ ꯇꯥꯞ ꯍꯦꯛꯇ ꯄꯥꯏꯔꯛꯄ ꯑꯗꯩꯗꯤ ꯌꯥꯔꯦ ꯃꯈꯥ ꯇꯥꯔꯅꯨ ꯏꯕꯦꯝꯃ ꯅꯅꯦꯝ ꯑꯩꯅꯦ ꯇꯥꯕ ꯉꯝꯗ꯭ꯔꯦꯀꯣ ꯇꯥꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯍꯪꯂꯨꯕ ꯑꯩꯅ ꯂꯥꯜꯂꯕ ꯍꯥꯏꯗꯨꯅꯤ ꯏꯁ ꯀꯝꯗꯧꯁꯤꯒꯦ ꯁꯤꯕꯨ ꯑꯩꯕꯣ ꯑꯗꯣ ꯏꯃꯥ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯁꯤ ꯍꯥꯏꯅꯣ ꯑꯩꯅꯦ ꯍꯥꯎꯅ ꯍꯦꯛꯇ ꯊꯣꯡꯊꯒꯦ ꯑꯗꯨ ꯆꯥꯁꯦꯕ ꯅꯪꯁꯨ ꯈꯔ ꯅꯥꯔꯗꯤ ꯌꯥꯔꯦ ꯂꯥꯛꯑꯣꯁꯦ ꯏꯇꯣꯝꯇ ꯂꯩꯕꯗꯣ ꯍꯩꯅꯗꯦꯕ ꯏꯃꯧ ꯏꯕꯦꯝꯃ ꯅꯪ ꯁꯤꯃꯧ ꯑꯣꯏꯔꯕꯅꯤ ꯅꯪ ꯃꯥ ꯅꯣꯏ ꯍꯥꯏꯅ ꯌꯥꯝ ꯁꯤꯖꯤꯟꯅꯒꯅꯨꯅꯦ ꯃꯤꯅ ꯇꯥꯛꯄꯤ ꯇꯝꯕꯤꯗꯦ ꯍꯥꯏꯈꯤꯅꯤꯅꯦ ꯅꯪꯕꯣ ꯍꯣꯏ ꯁꯤ ꯏꯃꯥ ꯂꯥꯛꯑꯣ ꯋꯥꯗꯣ ꯆꯕꯦꯡ ꯁꯨꯝ ꯉꯥꯡ ꯂꯩꯔꯅꯨꯕ ꯏꯃꯥ ꯏꯔꯨ ꯂꯨꯅꯕ ꯑꯩ ꯏꯁꯤꯡ ꯂꯨꯝꯕꯤꯔꯨꯒꯦ ꯁꯠ ꯊꯣꯔꯛꯑꯣ ꯍꯥꯏꯁꯤꯅꯤꯀꯣ ꯐꯃꯨꯡ ꯀꯣꯟꯗꯅ ꯂꯩꯔꯅꯨ ꯏꯁ ꯃꯥꯏꯗ ꯁꯤꯕꯨ ꯀꯔꯤ ꯃꯧꯅꯣꯅꯦ ꯑꯣꯟꯊꯣꯛꯅ ꯆꯔꯥꯡꯅꯈ꯭ꯔꯦ ꯅꯣꯔꯣꯛ ꯇꯥꯔꯒꯦ ꯑꯩ ꯑꯁꯨꯝꯅ ꯆꯌꯣꯜ ꯀꯌꯥ ꯍꯧꯈ꯭ꯔ ꯃꯇꯨꯡꯗꯁꯨ ꯄꯦꯅꯨꯒꯤ ꯆꯔꯥꯡꯅꯕ
ahal laman masak khangdaba thaugalon bebar yaudam matawdi ahongma leiramde nongmadi leikaidugi manata tibi ahal oirabi hanubi malaktuna bema penua nanemdi kadai leikhre makharom luhongmado saikadra hange tawbanine ho ine ima ingkolda lehawi ai kaurake ha kari haibano ho kaurake haiba o padi kaura boire choirol haurine ha setlaroye adudi ngasai na haibi yadro aidi nganta setlaga isai tage tawne ho nanadu butadrabo kauruge haiba is masigi mo masasidi pura hingsabini ko haibu na pangmasi mangai ne mana nganglibse yinguni masya manasya asukti na panglabasi magtada ang dabo musay tari nang isayam tani ba hanung bisidi ho tarabo ay ima kaurugi leiramo haiba tarabo hairaga asangbibu kaugi sanglakpada asangbidi machin mensinduna thongsil marumdu leptuna leirammi haima ima nang si leiramedana tu hanubi mana pangbise imabu luhungbu chaloidra haidana hangma laiba paugam da phongna bangam jai ima ga wari sauro saga semlar hojiktasu thakibda mangai luhungkhom da puraga thakluroima haidna phet phet changkibasida asangbi madum murum rum solhawi aibu masibo karam semdokani tawrisine karino mana halsida ngangliba khonda do is araiba thabakti nate ko thokpanida haidna mangolda thoraklaga ahal oiribi nupidubu kausili inama yani somna lengkhat piro ai pi amuk to hojeraki ngaktang gaibiyo imongda sasu semalake au sakudi nga saina sarida kaino ni asangbi nangbo ihe sirana dum tare ni se hoi inama ngakta phabiramuko au nasamdo yam phari semuro mathangi numitni asangbi magi mamaugi matawasde yaningdraduna masanupagi manakta sangsinduna hai imagi bungo nangbu karino nangi nupiste kari tangkang saidra braimi asuk yamna sarang na bisibo aigi mungsigi mau oina karamaina puraklibano banang ima penusi kazik langzarabasu asuk nungsiribasidi tumin ingna singleramai mungse malakpadagi khazikta oirabasu langu phangjarabani imana pamdab larisu tapna semdokpi aduma yazani kedorake he mi amabu mi mana karai phawa semdokpa ngamdoribano ha masana su wakal tapam thokdro imadinya yang sakadoriko nangna tawrisi bungo is khuimasidi asigubo wawini torodan hoi haigisi aduga imana su namobune nasani ngol mani khana nungsini warakpi maduda ayi penuna kashi waroroi ma nasa ina namogi magul khangni nang khangni nama ebu mimang phamange haidana mau sarang na bisya khallaga puraklibani ne nangna ima wasoi ngangnuse ai thabak chatoi ne ba cha ising dum sarsila haiduna mamabu parina themjinbi penugi matawna asum wakhal wahalabada asangbi nongmadi asumna khalaklami masidi asumna sumnai yaroi pare adudi ai upai matawduna imawu semdoklage adudi ai kari tawsige leri masidi asumain hotnarage wakal ama lakpagum asangbi yamna sontharaba khonjelda magi mamobu kauraklammi hai imau ibema imabu karino matawre kok asya yamna ngawre ne is hare penusu tarduna imungdugi senthuraktuna manemu konkhatli ima kaidoroge se amta sumna layo kaino ko ngawbro aisya nangi wakal he khanbadane wakal laina naribani ima isa siam sontare se haibunya ai phamungda amukta pusilo hoi ima yani se ai geling sumda konbira oima ima hipthagi bema aisya si dorabra kainom tawre ne hare ima pabung su leite ta pari su leite aibu maiba kauru sura ima kauruno maiba lak yom su kanaroi wakal laina ni aina nari base ima wahai ke ta se ima gi nakta phap ha kariwano ima yengoi ima gi penno ima ngasidi ima hu wa khra hairauke ima na nangbu ima uni khante isa ni ngol makni khalliko nangi na pamda leisari ngai naning tawduna ingaw ngawsana leirakpado hausikti madu thadoklo nangse
ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯔꯕꯅꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ. ꯏꯃꯥꯅ ꯍꯌꯦꯡ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯏꯃꯧꯅ ꯌꯨꯝ ꯑꯁꯤꯕꯨ ꯄꯨꯔꯛꯀꯗꯧꯔꯤꯕꯅꯤ. ꯑꯗꯨꯅ ꯅꯪ ꯋꯥꯈꯜ ꯇꯥꯔꯣ. ꯅꯪꯅ ꯈꯪꯗꯕ ꯂꯩꯔꯕꯁꯨ ꯏꯃꯥꯗ ꯂꯣꯏꯅ ꯍꯪꯉꯨ. ꯅꯪꯅ ꯋꯥꯈꯜ ꯑꯁꯨꯝ ꯇꯥꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯕꯨꯁꯨ ꯃꯤꯅ ꯎꯁꯤꯠꯈꯤꯔꯣꯏꯀꯣ. ꯏꯃꯥ ꯁꯤꯃꯗꯤ ꯅꯪꯉꯣꯟꯗ ꯍꯥꯏꯔꯝꯒꯦ. ꯅꯠꯇꯦ ꯏꯃꯥ ꯀꯩꯒꯤ ꯁꯤꯗꯣꯏꯅꯣ? ꯏꯃꯥꯗꯤ ꯑꯁꯨꯛ ꯅꯍꯥ ꯑꯣꯏꯔꯤꯁꯤꯗꯤ. ꯌꯥꯗꯦ, ꯏꯃꯥ ꯁꯤꯈꯤꯅꯣ. ꯑꯩ ꯌꯨꯝꯁꯦ ꯏꯇꯣꯝꯇ ꯄꯨꯕ ꯉꯝꯃꯣꯏ. ꯑꯩ ꯍꯩꯔꯣꯏꯌꯦ ꯏꯃꯥ. ꯍꯥꯏ ꯑꯄꯪꯕꯤ, ꯃꯗꯨꯕꯨꯅꯤ ꯏꯃꯥꯅ ꯅꯉꯣꯟꯗ ꯇꯥꯛꯀꯦ ꯍꯥꯏꯔꯤꯕꯁꯦ. ꯑꯗꯨꯒ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯂꯣꯏꯅ ꯏꯟꯒꯗꯧꯕ. ꯏꯃꯥꯅ ꯍꯥꯏꯕ ꯂꯣꯏꯅ ꯍꯦꯛ ꯏꯜꯂꯕꯗꯤ ꯑꯩꯁꯦ ꯋꯥꯈꯜ ꯈꯖꯤꯛ ꯅꯨꯡꯉꯥꯏꯔꯛꯂꯒ ꯃꯇꯝ ꯈꯖꯤꯛ ꯁꯥꯡꯅ ꯄꯨꯟꯁꯤꯈꯤꯕꯁꯨ ꯌꯥꯏ. ꯏꯃꯥ ꯁꯤꯈꯤꯅꯣ. ꯏꯃꯥꯗꯤ ꯃꯕꯨꯛꯁꯨ ꯌꯥꯝ ꯐꯩ. ꯑꯩ ꯏꯇꯣꯝꯇ ꯂꯩꯍꯧꯕ ꯇꯜꯂꯦ. ꯏꯃꯥꯅ ꯇꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯇꯥꯛꯄꯤꯔꯣ. ꯑꯩ ꯏꯃꯥꯅ ꯍꯥꯏꯕ ꯏꯜꯂꯒꯦ. ꯐꯔꯦ. ꯑꯗꯨꯗꯤ ꯅꯪ ꯇꯥꯔꯣꯀꯣ. ꯉꯁꯤꯗꯒꯤ ꯊꯥꯕꯨꯝ ꯑꯃꯁꯨꯝꯅ ꯏꯃꯥꯅ ꯅꯪꯕꯨ ꯁꯦꯝꯗꯣꯛꯀꯅꯤ. ꯃꯁꯤꯗ ꯅꯪꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯕꯗꯤ ꯏꯃꯥ ꯑꯗꯨꯝ ꯁꯤꯈ꯭ꯔꯅꯤ. ꯃꯁꯤꯃꯗꯤ ꯈꯪ. ꯍꯣꯏ ꯏꯃꯥ, ꯑꯩ ꯏꯃꯥꯅ ꯍꯥꯏꯕ ꯂꯣꯏꯅ ꯏꯟꯖꯒꯦ. ꯑꯁꯨꯝꯅ ꯃꯥꯏꯀꯩ ꯑꯃꯗ ꯄꯨꯗꯨꯅ ꯄꯦꯅꯨꯕꯨ ꯑꯁꯪꯕꯅ ꯁꯦꯝꯗꯣꯛꯄ ꯍꯧꯔꯛꯂꯝꯃꯤ. ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯅꯠꯇꯕꯅ ꯄꯦꯅꯨꯁꯨ ꯇꯞꯅ ꯇꯞꯅ ꯋꯥꯈꯜ ꯍꯣꯡꯂꯛꯂꯦ ꯉꯁꯤꯗꯤ. ꯆꯔꯥꯡꯅꯈꯤꯗ꯭ꯔꯦ ꯏꯪ ꯇꯞꯄ, ꯃꯣꯡ ꯍꯥꯗꯕ, ꯋꯥꯈꯜ ꯇꯥꯕ ꯇꯞꯅ ꯇꯞꯅ ꯍꯧꯔꯛꯂꯝꯃꯤ. ꯃꯃꯧꯒꯤ ꯑꯍꯣꯡꯕ ꯃꯇꯧ ꯎꯕꯗ ꯃꯪꯂꯦꯝꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏ, "ꯍꯩ ꯃꯃꯥ, ꯅꯃꯧꯁꯤ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗ꯭ꯔꯦ. ꯋꯥꯈꯜ ꯇꯥꯔꯕꯒꯨꯝ ꯇꯧꯏꯅꯦ. ꯃꯁꯤꯕꯨ ꯀꯝꯗꯧꯔꯤꯕ ꯖꯥꯠꯅꯣ?" "ꯃꯣꯏ ꯄꯥꯕꯨꯡ, ꯅꯃꯧꯁꯤ ꯑꯉꯥꯡꯅꯤ. ꯑꯉꯥꯡꯗꯤ ꯂꯩꯈꯣꯝ ꯑꯄꯦꯠꯄꯒꯨꯝꯕꯅꯤ. ꯁꯦꯝꯅꯤꯡꯕ ꯃꯑꯣꯡꯗ ꯁꯦꯝꯕ ꯃꯌꯥꯏ. ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯜꯂꯛꯂꯕꯤ ꯏꯃꯧꯁꯤꯡꯕꯨ ꯃꯤꯅꯥꯏꯒꯨꯝꯅ ꯈꯜꯂꯕꯗꯤ ꯌꯨꯝ ꯀꯥꯏꯕ ꯍꯥꯏꯁꯤ ꯍꯧꯅꯁꯥꯅꯤ. ꯊꯤꯅ ꯅꯥꯟꯅ ꯆꯩꯕꯤꯕꯒꯤ ꯃꯍꯨꯠ ꯃꯈꯣꯏꯕꯨ ꯏꯆꯥ ꯅꯤꯡꯉꯣꯜꯗ ꯎꯠꯄ ꯃꯤꯅꯨꯡꯁꯤ ꯑꯗꯨꯒꯨꯝꯅ ꯌꯣꯝꯗꯨꯅ ꯏꯃꯧꯕꯨ ꯅꯤꯡꯊꯤꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯕꯗꯤ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤ. ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯌꯨꯝ ꯑꯃ ꯄꯥꯟꯕꯗ ꯃꯅꯦꯝ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤ ꯏꯊꯧꯗꯥꯡꯁꯨ ꯆꯥꯎꯅ ꯌꯥꯎꯗꯕ ꯅꯠꯇꯦ." ꯑꯁꯪꯕꯤ ꯑꯩꯒꯤ ꯂꯧꯁꯤꯡꯅ ꯑꯉꯥꯡ ꯋꯥꯈꯜ ꯆꯦꯜꯂꯝꯕ ꯏꯃꯧ ꯑꯁꯦ ꯉꯁꯤꯗꯤ ꯋꯥꯈꯜ ꯇꯥꯔꯦ. ꯌꯨꯝꯕꯥꯟꯕ ꯍꯩꯔꯦ. ꯊꯧꯒꯂꯣꯟ ꯕꯦꯕꯥꯔ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯂꯦꯗꯅ ꯃꯣꯏ ꯄꯥꯕꯨꯡ. "ꯇꯁ, ꯑꯗꯨꯅꯤꯗꯅ ꯃꯃꯥ. ꯃꯪꯂꯦꯝ ꯑꯩꯅ ꯑꯁꯪꯕꯤ ꯅꯪꯕꯨ ꯂꯧꯔꯨꯕ ꯃꯍꯩ ꯐꯪꯂꯦ ꯉꯁꯤꯗꯤ. ꯃꯃꯥ ꯑꯣꯏꯕꯤ ꯒꯨꯟ ꯆꯦꯟꯕꯤ ꯅꯪꯕꯨ ꯂꯧꯗꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯇꯥꯇꯣꯠ ꯂꯩꯗꯣ ꯑꯣꯏꯅ ꯂꯧꯔꯝꯂꯕꯗꯤ ꯃꯪꯂꯦꯝ ꯑꯩꯒꯤ ꯏꯌꯨꯝ ꯀꯥꯡꯈꯣꯡ ꯆꯥꯏꯅꯤ ꯉꯁꯤ. ꯂꯧꯁꯤꯡ ꯂꯩꯕꯤ, ꯏꯪ ꯇꯞꯄꯤ, ꯅꯁꯛ ꯈꯤꯇꯪ ꯐꯖꯕꯤ ꯅꯪ ꯂꯧꯕꯗꯒꯤ ꯑꯩ ꯉꯁꯤꯗꯤ ꯏꯅꯥꯛꯁꯨ ꯈꯨꯜꯂꯦ, ꯏꯆꯥ ꯏꯃꯧꯁꯨ ꯑꯐ ꯐꯪꯂꯗꯅꯁꯦ. ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯁꯤꯕꯨ ꯁꯦꯟꯅ ꯂꯩꯕ ꯐꯪꯂꯤꯗ꯭ꯔꯥ ꯍꯥꯏꯕꯅꯤ ꯃꯃꯥ ꯅꯪꯕꯨ." "ꯅꯨꯡꯁꯤꯔꯤꯕ꯭ꯔꯥꯁꯦ ꯑꯩꯕꯨ ꯃꯁꯛ ꯈꯤꯇꯪ ꯐꯖꯕꯤꯒ ꯀꯥꯏꯗꯅ. ꯃꯣꯏ ꯄꯥꯕꯨꯡ ꯅꯪ ꯁꯤꯗꯤꯀꯣ." "ꯍꯩ, ꯐꯥꯒꯤ ꯇꯧꯕꯅꯦ ꯑꯄꯪꯕꯤ." ꯑꯐꯕ ꯌꯨꯝꯕꯥꯟ ꯁꯦꯝꯂꯛꯄ ꯍꯥꯏꯕꯁꯤ ꯌꯨꯝꯒꯤ ꯃꯧ ꯈꯛꯇꯪ ꯂꯦꯞꯄ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯁꯨ ꯑꯣꯏꯊꯣꯛꯇꯦ. ꯃꯄꯨꯔꯣꯏꯕꯒꯤ ꯊꯥꯖꯕ, ꯃꯅꯦꯝꯒꯤ ꯃꯤꯅꯨꯡꯁꯤ, ꯃꯀꯨꯒꯤ ꯑꯌꯥꯕ, ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯧꯖꯥꯜ ꯌꯥꯎꯗꯅ ꯃꯄꯨꯡ ꯐꯥꯕ ꯉꯝꯗꯦ. ꯑꯁꯨꯝꯅ ꯑꯁꯪꯕꯤꯒꯤ ꯂꯧꯁꯤꯡꯅ ꯆꯔꯥꯡꯅꯕꯤ ꯃꯃꯧ ꯄꯦꯅꯨ ꯌꯨꯝꯕꯥꯂꯣꯟ ꯈꯪꯕꯤ, ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯅꯕ ꯂꯧꯁꯤꯡꯒꯤ ꯃꯩꯔꯥ ꯁꯨꯕꯤꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ. ꯄꯦꯅꯨ ꯉꯁꯤꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯅ ꯃꯥꯏꯀꯩ ꯆꯨꯝꯂꯛꯂꯕꯗ ꯈꯨꯜ ꯑꯗꯨꯕꯨ ꯀꯣꯜꯂꯤꯕ ꯁꯤꯡꯎ ꯈꯣꯌꯨꯝ ꯃꯥꯒꯤ ꯂꯥꯏꯁꯪꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯀꯌా ꯀꯠꯂꯔꯦ. ꯃꯄꯨꯛꯅꯤꯡꯗ ꯃꯣꯃꯣꯟ ꯈꯖꯤꯛ ꯅꯣꯛꯆꯗꯨꯅ ꯇꯥꯏꯕꯪ ꯃꯄꯨ ꯃꯥꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯅꯤꯖꯩ, "ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨ, ꯅꯪꯅ ꯊꯧꯖꯥꯟꯕꯤꯗꯨꯅ ꯉꯁꯤꯗꯤ ꯅꯁꯨ ꯑꯩꯒꯤ ꯑꯅꯤꯡꯕ ꯄꯨꯝꯅꯃꯛ ꯊꯨꯡꯂꯔꯦ. ꯅꯁꯨꯅ ꯋꯥꯁꯛꯂꯝꯕꯕꯨ ꯉꯁꯤꯗꯤ ꯑꯩ ꯑꯊꯣꯏꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯀꯌా ꯄꯨꯗꯨꯅ ꯑꯃꯨꯛ ꯂꯥꯛꯂꯤ. ꯑꯗꯨ ꯇꯥꯏꯕꯪ ꯃꯄꯨ, ꯅꯤꯡꯕꯕꯨꯗꯤ ꯂꯣꯏꯅ ꯊꯨꯡꯂꯦ ꯍꯥꯏꯕꯕꯨ ꯏꯆꯥꯅꯨꯄꯥ ꯃꯁꯛ ꯅꯨꯡꯁꯤꯕ ꯑꯅꯤꯈꯛꯇꯒ ꯄꯤꯕꯤꯌꯨꯕ. ꯃꯁꯤꯕꯨ ꯍꯦꯛ ꯄꯤꯕꯤꯔꯕ ꯑꯩ ꯁꯤꯗꯒꯤ ꯍꯦꯟꯕ ꯍꯩ ꯂꯩ ꯃꯌꯥꯝ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯀꯦꯕ ꯀꯣ. ꯑꯃꯨꯛꯇ ꯅꯁꯨꯒꯤ ꯅꯤꯡꯖꯕꯁꯦ ꯊꯨꯡꯍꯟꯕꯤꯌꯨꯀꯣ. ꯅꯁꯨꯅ ꯈꯨꯔꯨꯝꯖꯔꯤ." ꯄꯤꯊꯣꯛꯂꯤꯕ ꯃꯈꯩ ꯂꯣꯏ ꯅꯥꯏꯗ꯭ꯔꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯑꯅꯤꯡꯕ ꯇꯥꯔꯤꯕ ꯃꯄꯨ ꯃꯥꯅ ꯋꯥꯈꯜꯗ ꯑꯃꯨꯛ ꯈꯜꯂꯤ, "ꯑꯧ, ꯄꯤꯒꯦ ꯏꯕꯦꯝꯃ. ꯅꯆꯥꯅꯨꯄꯥꯗꯣ ꯑꯅꯤꯗ ꯅꯠꯇꯦ 3 ꯄꯤꯊꯣꯛꯀꯦ. ꯃꯗꯨ ꯍꯦꯛ ꯐꯪꯈꯤꯕꯒ ꯏꯆꯥꯕꯨ ꯃꯤ ꯑꯃ ꯑꯣꯏꯅꯅꯕ ꯃꯁꯥ ꯃꯔꯣꯝꯗꯣꯝ ꯂꯦꯞꯄ ꯉꯝꯍꯟꯕꯤꯌꯨ ꯍꯥꯏꯗꯅ, ꯏꯃꯧ ꯑꯐꯕ ꯄꯤꯌꯨ, ꯁꯦꯜ ꯄꯥꯏꯍꯟꯕꯤꯌꯨ ꯍꯥꯏꯗꯅ ꯅꯤꯕ ꯑꯃꯨꯛ ꯂꯥꯛꯎꯀꯣ ꯅꯪ." ꯆꯔꯥꯡꯅꯕꯤꯁꯤꯗꯤ. ꯑꯁꯨꯝꯅ ꯇꯥꯏꯕꯪ ꯃꯄꯨ ꯃꯥꯅ ꯄꯦꯅꯨꯕꯨ ꯊꯧꯖꯥꯟ ꯄꯤꯔꯝꯃꯤ. ꯆꯠꯅ ꯆꯠꯅ ꯀꯞꯄꯅꯤ, ꯆꯦꯟꯅ ꯆꯦꯟꯅ ꯅꯣꯛꯄꯅꯤ, ꯂꯦꯞꯄ ꯅꯥꯏꯗꯦ ꯅꯨꯡꯁꯥ ꯁꯣꯔ, ꯄꯦꯟꯕ ꯂꯩꯇꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ. ꯃꯄꯨ ꯃꯥꯒꯤ ꯀꯨꯝꯍꯩꯅꯤ, ꯆꯠꯈꯤ. ꯄꯥꯔꯤ ꯄꯦꯅꯨ ꯑꯅꯤꯁꯨ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯇꯝꯅ.